Hello, good morning everyone. Ngasi polity ki 10 days polity solution gi target ta tham tawjaba video sigi homsu video aina center state relationship ki matangda class ta tawjage ko center state relationship ko when we call this center state relationship ni center state relationship se mga mamangi video ring biragadi koigi federal structure koigi legidana ko adugi federal structure duda id yamna important oiba topic ama oidini ko federal structure da koigi federal structure se maintain tawna honaba matamda center ga state kana lowiba thawdang jingdugi matangdani ko ngasine dise aduda center ga state ka relationship se ai one way khata nate ai center na state na natraga state na center da one way khata nate ko both ways tane haibadi moigi relationship se koina saru mari thokna yeng thokpa yai ko saru mari thokna haibadi paisa nungsagi oiba financial oiba ko financial oiba adagi legislative oiba haibadi law semnabagi oiba ko natra haragana administrative or executive ko administrative ko administrative ki oiba or koigi judiciary gi oiba ko judiciary gi oiba sumaina ahum thokna yengba yaiba ko center ga state ka gi lainabase ko center ga state ka lainabase ado judiciary se yam pikke ko judiciary system sidadi judicial system sidadi koina kedauge harakanda yengba matamda judicial system se koigi all over India gi oina quite top ta leise kaino haragadi judicial system se pura koigi integrated oiba hadi pulap pulleba ko center ga state ka gi se pulap pulle integrated pulap punjalaga oiba ko integrated oe haibadi kaino harakanda quite top ta supreme court lerani ko top ta mase apex court oina leidini ko apex court adugi makhada if is in every state khudimaki high court leitabasu yauri but leigadabani ko asinguse high court ko state amasung union territory khudimaki thammani and kaidoge harakanda koigi moigi makhada session court mayam ama leiri ko adagi district session court adagi district session court mayam ama lei adamaina makhada district state ki oina legiba makhada mayam ama court mayam ama leigre ko adugi matungda kaiga haragana integrate akoina integrated hairasigi magi features se karino haragana integrated haibadi kaino haraganda same constitution se moi mayam se haidi high court na constitution se tongana interpret tawuduga supreme court na interpret tawuduga manadaba yade high court na interpretation se kitang lana tawgiba matamda supreme court na thatpa yai and the supreme court na mana mathakta leiramnina mana haibasidi loinamak all over India da loinamak follow tawdaba yaroi ko aduna supreme court na high court na hairagasu supreme court na haibaduna interpretation do asingba oidoini ko aduna koina magi features se kaino haidi koigi uniform interpretation of constitution sise features ama oidoini haibadi court khudimakta interpretation se karaidai tawdiba same lyric amadagi yengaga same lyric tu mamina constitution ko Indian constitution ni ko constitution se sidagi koina kana tawduni adagi just appointment se su koi independent oiba ko just when haibadi high court oigera supreme court oigera especially high court supreme court sida magi tongana ai amu sigi matungda mu judicial system sida mu video hapakodabudi yarkani but hujiki oina independent oil level like president sangali adagi chief justice of India sangali plus senior judge of the supreme court ko oragana adagi kano high court ko oragana senior judge sangali adagi state ki high court oragana governor ka sangbi ko adumaina habidi sing moigi appointment tawbasida su kadauge haraganda
Supreme Court High Court ki judges ko appoint tawba matamsidasu president CCI governor changhanbanina ngasai judicial system se pura indi sidasu khuting janbase yam khara wai ko aduna judicial system se pura all over state kisu amsung center kisu pulap punna integrated oina lay ko duga district ki tongana leijaraga su same constitution da same constitution follow tawani and also appointment of the su the moise independent oina ko the judicial system is independent oina leijana sumana lay ko center state relationship ta ko legislative की से mong ningas ko legislative se uh, legislative kano ID legislative relationship hai tare ko center state ki marakta leiba legislative relationship se kamai legi ha ko legislative relationship ta koina sauna dum yengabada sauna dum yengabada magi territory hani ko legislative relationship legislative relationship yengse the legislative relationship sida akhoi magi territorial haitare ko territorial over legislative relationship sida territorial over habidi state amasung center gi marakta lainadu relationship tuni ko state amasung state center ko state center anigi legislative relationship tuni ko state center anigi legislative relationship tuni sinaista territorial oiba territorial habidi akhoi territory gi matangda moi mabani gi marakta lainabase akhoi center gi oinadi ko magi territory se all state khudimak oinebo ko all state khudimak se all state adagi magi territory to union territories ti yawe ko union territories yawe and also extra territorial su yawe extra territorial habidi akhoi India gi citizen sing mapalamda laigi haitare ko citizen di oiriba adudo extra territorial oidoni ko Indian citizen outside oh, Indian citizens outside India oh, adudo oidoni ko outside India and extraterritorial oiba natra haraga so kogi schedule area da leba ko schedule area da ko schedule area sa leba kano oideba ko schedule area da leba and 4 to 5 to the irage 5 to the kogi tribal areas tribal areas habidi akhoi autonomous district kind leidana ko autonomous district tribal areas adugi areas sing haidi kudumaina kano jingse center gi makhada leine ko ado exception khara di lei ko exception khara di lei exception khara lei ba haise all over the state all over the state all state kudimak se center gi makhada mana state kudimak ki the satnaba yaba laws mana semdoine union territory ki but exception se union territory gi dati governor na tawba yaba haitare ko union territories ke se governor na tawba yaba area khara lei kudamuna arakanda or governor na sorry president na ko president na tawba yaba president na sigi union territories ki oina di president na ko can make kogi kari haini regulation kara sembe adi regulation can make regulation aduga regulation se kamai tawba regulation na harakanda peace ki or regulation for peace akogi peace progress ki damakta tongana mana rules semsabe president na ko adagi akogi good governance ki matangda sumana rules sembe like Pondicherry adagi Damanendiu adagi moigi sigumba mafamda moigi
alcohol ꯊꯤꯡꯅꯕꯒꯤ ꯃꯇꯥꯡꯗꯒ ꯄ꯭ꯔꯁꯤꯗꯦꯟꯅꯒ ꯔꯨꯜꯒ ꯁꯦꯝꯗꯣꯏꯅꯦꯕꯀꯣ ꯄꯨꯔꯥ ꯍꯥꯏꯗꯤ ꯄꯥꯔꯂꯥꯃꯦꯟꯅ ꯁꯦꯝꯕ ꯁꯦꯟꯇꯔꯅ ꯁꯦꯝꯕ ꯍꯥꯏꯕꯗꯤ ꯄꯥꯔꯂꯥꯃꯦꯟꯅ ꯁꯦꯝꯕ ꯑꯣꯏꯗꯣꯏꯅꯤꯗꯅꯀꯣ ꯂꯣꯁꯦ ꯄꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯁ ꯈꯨꯗꯤꯡꯃꯛꯁꯤꯁꯨ ꯂꯣꯏ ꯆꯠꯅꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯅꯠꯇꯕ ꯄ꯭ꯔꯁꯤꯗꯦꯟꯁꯤꯅ ꯖꯁ ꯁꯦꯝꯖꯕ ꯃꯁꯥꯅ ꯁꯦꯝꯖꯕ ꯒꯨꯗ ꯒꯣꯚꯔꯅꯦꯟꯁꯀꯤ ꯀꯩꯀꯥꯒꯤ ꯑꯦꯛꯁꯦꯞꯁꯟ ꯈꯔꯗꯤ ꯂꯩꯕꯀꯣ ꯄ꯭ꯔꯁꯤꯗꯦꯟꯅ ꯁꯦꯝꯖꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥꯁ ꯃꯐꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯦꯞꯁꯟꯁꯦ ꯂꯩ ꯀꯩ ꯍꯥꯏꯅꯤ ꯒꯣꯚꯔꯅꯔꯅ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯀꯦꯟ ꯃꯣꯗꯤꯐꯥꯏ ꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯝꯅꯃꯛꯇ ꯂꯣꯏꯅꯃꯛ ꯆꯠꯅꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥꯁꯇ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯇꯁꯨ ꯆꯞ ꯃꯥꯟꯅꯩꯀꯣ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯗꯁꯨ ꯒꯣꯚꯔꯅꯔꯅ ꯃꯣꯗꯤꯐꯥꯏ ꯇꯧꯕ ꯌꯥꯏꯑꯕꯀꯣ ꯍꯥꯏꯗꯤ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯅ ꯔꯨꯜꯁ ꯑꯦꯟ ꯔꯤꯒꯨꯂꯦꯁꯟ ꯂꯣꯁꯦ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥꯁꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦ ꯈꯤꯇꯪ ꯈꯖꯤꯛꯇꯔꯛꯑꯁꯨ ꯒꯣꯚꯔꯅꯔ ꯑꯗꯨꯝ ꯁꯦꯝꯗꯣꯛꯄ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯤꯒꯤ ꯑꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯁꯥꯝ ꯀꯣ ꯁꯤꯗꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯤꯗꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔ ꯈꯛꯇ ꯅꯠꯇꯦ ꯄ꯭ꯔꯁꯤꯗꯦꯟꯅꯁꯨ ꯌꯥꯏ ꯀꯣ ꯑꯗꯣ ꯇꯁꯦꯡꯕꯒꯤꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤꯗꯗꯤ ꯇꯁꯦꯡꯅ ꯂꯩꯔꯤꯁꯦ ꯅꯥꯒꯥꯂꯦꯟ ꯇ꯭ꯔꯤꯄꯨꯔꯥ ꯃꯤꯖꯣꯔꯥꯝ ꯁ꯭ꯋꯥꯏꯗꯅꯤꯀꯣ ꯑꯗꯒꯤ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥꯁꯤꯅ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯉꯝꯃꯅꯤ ꯃꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯇꯣꯅꯣꯃꯁ ꯗꯤꯁꯇ꯭ꯔꯤꯛ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯑꯗꯨ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯠꯅꯔꯤꯕ ꯂꯣꯁꯤꯗꯒꯤ ꯍꯦꯟꯕ ꯇꯣꯉꯥꯟꯕ ꯈꯔ ꯁꯦꯝꯗꯣꯛ ꯈꯣꯠꯇꯣꯛꯄ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯒꯣꯚꯔꯅꯔꯁꯤꯅꯀꯣ ꯑꯗꯨꯗꯨꯅꯤꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯑꯦꯟ ꯁ꯭ꯇꯦꯠꯀꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠꯀꯤꯗꯤ ꯃꯁꯥꯒꯤ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯂꯩꯖꯩꯀꯣ ꯇꯦꯔꯤꯇꯣꯔꯤ ꯃꯥꯒꯤ ꯇꯦꯔꯤꯇꯣꯔꯤ ꯁ꯭ꯇꯦꯠꯀꯤ ꯇꯦꯔꯤꯇꯣꯔꯤ ꯃꯁꯥꯒꯤ ꯂꯩꯖꯩꯀꯣ ꯃꯥꯏ ꯃꯁꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯄꯁꯨ ꯌꯥꯗꯦꯀꯣ ꯁ꯭ꯇꯦꯠꯀꯤꯗꯗꯤ ꯑꯗꯨ ꯑꯦꯛ ꯇꯧꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯇꯦꯔꯤꯇꯣꯔꯤꯗꯨꯗ ꯑꯗꯨꯝ ꯑꯦꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯨꯛ ꯌꯦꯡꯁꯦꯀꯣ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯇꯥꯔꯦ ꯂꯣꯁꯦ ꯀꯔꯥꯏꯋꯥꯏꯗ ꯍꯧꯖꯤꯛꯀꯤꯗꯨꯅ ꯃꯥꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤꯀꯣ ꯂꯣꯗꯨꯅ ꯆꯠꯅꯍꯟꯕ ꯉꯝꯕ ꯑꯦꯔꯤꯌꯥꯗꯨꯅꯤ ꯁꯤꯁꯤꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯍꯥꯏꯁꯤꯅ ꯃꯥꯅ ꯀꯔꯝꯕ ꯑꯦꯔꯤꯌꯥꯗ ꯀꯔꯝꯕ ꯀꯩꯅꯣꯗ ꯃꯥꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯩꯅꯣ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯅꯤꯀꯣ ꯑꯗꯣ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯦ ꯅꯣꯔꯃꯦꯜꯂꯤꯀꯣ ꯂꯣꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯣꯔꯃꯦꯜꯂꯤ ꯔꯤꯖꯤꯗꯤꯇꯤ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯔꯤꯖꯤꯗꯤꯇꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯔꯤꯖꯤꯗꯤꯇꯤꯁꯤꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯔꯤꯖꯤꯠ ꯑꯣꯏ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯀꯥꯟ ꯑꯣꯔꯗꯔ ꯀꯣ ꯄꯥꯔꯂꯥꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠ ꯑꯃꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯦ ꯈꯜꯂꯁꯤ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛ ꯁꯚꯥ ꯔꯥꯖ꯭ꯌ ꯁꯚꯥ ꯄꯥꯔꯂꯥꯃꯦꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯂꯣ ꯁꯦꯝꯃꯨ ꯈꯣꯠꯂꯨ ꯀꯥꯏꯅ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯗꯦꯕ ꯄꯥꯔꯂꯥꯃꯦꯟ ꯇꯨ ꯃꯦꯛ ꯂꯣꯁ ꯀꯣ ꯂꯣ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯃꯣꯏ ꯃꯁꯦꯟꯁꯦ ꯑꯃꯅ ꯍꯥꯏꯅꯕꯗ ꯌꯥꯗꯦꯕ ꯀꯣ ꯁ꯭ꯇꯦꯠꯅꯁꯨ ꯄꯥꯔꯂꯥꯃꯦꯟꯇ ꯀꯣ ꯑꯦꯟ ꯚꯥꯏꯁ ꯚꯔꯁꯥ ꯍꯥꯏꯗꯤ ꯆꯞ ꯃꯥꯟꯅꯩꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯅꯁꯨ ꯄꯥꯔꯂꯥꯃꯦꯟꯇ ꯑꯩ ꯂꯣ ꯁꯦꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗꯨꯒ ꯄꯥꯔꯂꯥꯃꯦꯟꯅꯁꯨ ꯁ꯭ꯇꯦꯠꯇ ꯁꯤꯒꯤ ꯂꯣꯁꯦ ꯁꯦꯝꯒꯗꯕꯅꯤ ꯅꯪꯒꯤ ꯂꯣ ꯁꯤꯒꯨꯝꯕꯁꯦ ꯁꯦꯝꯗꯕ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯀꯥꯏꯅ ꯑꯃꯅ ꯑꯣꯔꯗꯔ ꯇꯧꯅꯕ ꯌꯥꯗꯦꯕꯀꯣ ꯔꯤꯖꯤꯗꯤꯇꯤꯗꯤ ꯂꯩꯌꯦꯕꯀꯣ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯗ ꯑꯗꯣ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯈꯔꯗꯤ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁ ꯁꯤꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁꯁꯦ ꯃꯌꯥꯝ ꯑꯃ ꯁꯕꯖꯦꯛ ꯃꯌꯥꯝ ꯑꯃ ꯌꯥꯎꯏꯀꯣ ꯁꯕꯖꯦꯛ ꯄꯨꯂꯞ ꯄꯨꯟꯅ 98 ꯁꯕꯖꯦꯛꯁ ꯌꯥꯎꯏ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯀꯣ 98 ꯁꯕꯖꯦꯛꯁ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯌꯥꯎꯏ ꯌꯨꯅꯤꯌꯟ ꯂꯤꯁ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯂꯤꯁ ꯁꯤꯅ ꯁ꯭ꯇꯦꯠꯀꯤꯅꯤꯀꯣ ꯁ꯭ꯇꯦꯠꯅ ꯇꯧꯖꯒꯗꯕ ꯁ꯭ꯇꯦꯠ ꯂꯤꯁ ꯂꯩꯖꯩ ꯁ꯭ꯇꯦꯠ ꯂꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ 59 ꯁꯕꯖꯦꯛ ꯂꯩꯀꯣ 59 ꯁꯕꯖꯦꯛ ꯂꯩ ꯑꯦꯟ ꯀꯟꯀꯔꯦꯟ ꯂꯤꯁ ꯂꯩ ꯃꯕꯥꯅꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯀꯩꯅꯣ ꯌꯨꯅꯤꯌꯟ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯅꯤꯃꯛꯅ ꯁꯦꯝꯖꯕ ꯌꯥꯕꯀꯣ ꯀꯟꯀꯔꯦꯟ ꯂꯤꯁ ꯀꯣ ꯑꯅꯤꯃꯛꯅ ꯁꯦꯝꯕ ꯌꯥꯕ ꯑꯗꯣ ꯀꯟꯀꯔꯦꯟ ꯂꯤꯁꯁꯦ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯁ꯭ꯇꯦꯠꯅ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ
state government ꯁꯤ union government ꯗ ꯍꯥꯟꯅ ꯀꯩꯅꯣꯃ ꯍꯥꯏꯗꯤ ꯀꯩꯅꯣ permission ꯂꯧꯗꯕ ꯌꯥꯗꯦꯕꯀꯣ ꯑꯗꯒꯤ residuary power ꯍꯥꯏꯅ ꯑꯃ ꯂꯩ residuary power ꯍꯥꯏꯁꯦ ꯁꯤꯒꯤ 98 elements ꯅꯠꯇꯕ 59 elements ꯅꯠꯇꯕ and concurrent list ꯁꯤꯗ 52 element ꯂꯩꯀꯣ ꯍꯧꯖꯤꯛ 52 subject ꯂꯩꯌꯦꯕꯀꯣ 52 subject ꯅꯠꯇꯕ ꯀꯣ ꯇꯣꯉꯥꯟꯕ any subject ꯑꯃ ꯑꯇꯣꯞꯄ ꯑꯃ ꯂꯥꯛꯇꯥꯔꯒꯗꯤ ꯃꯗꯨꯗꯨꯕꯨ ꯑꯩꯈꯣꯏꯅ residuary ꯍꯥꯏꯀꯣ residuary ꯁꯤꯁꯤꯅ ꯀꯅꯥꯅ ꯄꯥꯏꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤ ꯌꯨꯅꯤꯌꯟꯅ ꯑꯗꯨꯝ ꯄꯥꯏꯒꯅꯤꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯑꯗꯨꯝ ꯄꯥꯏꯒ꯭ꯔꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯃꯣꯏ 98 subjectꯁꯤꯒꯤ ꯃꯥꯒꯤ ꯂꯤꯁ ꯑꯃ ꯂꯩꯅꯤꯀꯣ ꯂꯤꯁꯇꯨꯗꯒꯤ any law union government ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ 59 subjectꯁꯤꯒꯤ any law ꯑꯃ statena ꯑꯗꯨꯝ ꯁꯦꯝꯖꯕ ꯌꯥꯏ ꯑꯗꯒꯤ concurrent listꯀꯤ ꯑꯣꯏꯅ any law subjectꯅ ꯁꯦꯝꯖꯕ ꯌꯥꯏ like state listꯇ miningꯒꯨꯝꯕ ꯑꯗꯒꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯄꯨꯂꯤꯁꯀꯨꯝꯕ ꯑꯗꯒꯤ union listꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ external defenseꯒꯨꯝꯕ armyꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯂꯣꯏ ꯌꯥꯎꯏꯀꯣ ꯍꯥꯏꯗꯤ countryꯗꯨꯒꯤ whole countryꯗꯨꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯇꯣꯏꯅꯤꯅꯀꯣ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ presidentꯁꯦ ꯀꯩꯗꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ state listꯁꯦ ꯇꯁꯦꯡꯅ ꯍꯥꯟꯅ ꯀꯃꯥꯏꯅ ꯇꯧꯔꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯒꯤ ꯁꯤꯁꯦ 97 ꯍꯥꯟꯅ ꯂꯩꯔꯝꯕꯅꯦꯀꯣ previously ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ 97 ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ but ꯀꯣ previously ꯃꯥꯁꯦ 97 ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯀꯣ 97 ꯍꯥꯟꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨ state-ꯗꯒꯤ ꯑꯃ ꯆꯣꯡꯉꯛꯑꯦ ꯀꯣ state-ꯗꯒꯤ ꯑꯃ ꯆꯣꯡꯉꯛꯑꯒ ꯁꯣꯝ ꯅꯥꯀꯟꯗꯒꯤ ꯃꯉꯥ ꯑꯃꯒ ꯆꯣꯡꯈ꯭ꯔꯒꯀꯣ ꯁꯣꯝ ꯅꯥꯀꯟꯗꯒꯤ +1 ꯑꯃ ꯆꯣꯡꯈ꯭ꯔꯦ ꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯃꯥꯁꯦ 59ꯁꯦ ꯍꯥꯟꯅ previously ꯃꯥꯁꯦ ꯀꯩꯅꯣ ꯂꯩꯔꯝꯕꯅꯤ ꯑꯩꯈꯣꯏꯒꯤ 66 ꯂꯩꯔꯝꯕꯅꯦꯕꯀꯣ ꯁꯣꯝꯗ ꯑꯃ ꯆꯣꯡꯈ꯭ꯔꯦ ꯁꯣꯝꯗ ꯑꯃꯒ ꯆꯣꯡꯈ꯭ꯔꯒ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯑꯃꯒ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯤ concurrent listꯁꯤꯅ ꯍꯥꯟꯅ previously ꯃꯥꯁꯦ 47 ꯂꯩꯔꯝꯕꯅꯦꯕ ꯍꯥꯞꯆꯤꯟ ꯇꯧꯅꯈ꯭ꯔꯦꯀꯣ ꯍꯥꯏꯗꯤ 42nd amendmentꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣ 42nd ꯂ 44ꯂ ꯀꯥꯎꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ and ꯁꯤꯒꯤ state listꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ state listꯁꯤꯒꯤ ꯃꯈꯥꯁꯤꯗ ꯑꯩꯈꯣꯏꯒꯤ 44th ꯑꯣꯏꯔ ꯃꯥꯜꯂꯦ ꯁꯣꯔꯤ 44th amendment ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ 101st amendment ꯀꯣ 101st amendmentꯁꯦ ꯑꯁꯦꯡꯕꯒꯤꯗꯤ constitution amendmentꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯁꯤꯁꯦ GSTꯒꯤꯅꯦꯕꯀꯣ GSTꯁꯦ ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ GSTꯒꯤ ꯄꯋꯥꯔꯁꯦ ꯍꯥꯞꯆꯤꯟꯈ꯭ꯔꯦꯕꯀꯣ article number ꯑꯩꯈꯣꯏꯒꯤ 246A ꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ GST ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯄꯒꯤ ꯃꯇꯥꯡꯁꯤꯗꯗꯤ union list state list concurrent list ꯍꯥꯏꯅ ꯂꯩꯈꯤꯗ꯭ꯔꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅꯁꯨ ꯀꯩꯅꯣꯅꯁꯨ union listꯅꯁꯨ ꯃꯣꯏꯅ ꯈꯣꯝꯒꯠꯄ ꯌꯥꯕ ꯄꯣꯠꯁꯦ ꯈꯣꯝꯒꯠꯂꯀꯥꯟꯗ ꯄꯨꯂꯞ ꯄꯨꯟꯅ ꯈꯣꯝꯒꯠꯂꯀꯥꯟꯗ or ꯑꯗꯣ GST ꯍꯥꯏꯁꯦ GSTꯅ ꯆꯟꯗꯕꯁꯨ ꯂꯩꯀꯣ GSTꯅ ꯆꯟꯕ ꯑꯥꯏꯇꯦꯝꯗꯨ ꯈꯛꯇꯅꯤꯀꯣ GSTꯒꯤ ꯆꯟꯕ ꯑꯥꯏꯇꯦꯝꯗꯗꯤ ꯁ꯭ꯇꯦꯠꯅꯁꯨ union listꯅꯁꯨ ꯂꯣ ꯁꯦꯝꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯈꯣꯝꯒꯠꯄꯒꯤ ꯃꯇꯥꯡꯗꯗꯤ union list state list ꯍꯥꯏꯅ ꯂꯩꯇ꯭ꯔꯦ just ꯃꯣꯏ ꯁ꯭ꯇꯦꯠꯁꯨ ꯌꯨꯅꯤꯌꯟꯁꯨ ꯕꯣꯠ ꯃꯕꯥꯅꯤꯃꯛꯅ ꯈꯣꯝꯒꯠꯄ ꯑꯗꯒꯤ ꯃꯕꯥꯅꯤꯃꯛꯀꯤ ꯃꯔꯛꯇ ꯌꯦꯟꯅꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯀꯣ GST ꯂꯥꯛꯈꯤꯕꯗꯒꯤꯗꯤ ꯀꯩꯅꯣ ꯇꯧꯔꯅꯤꯀꯣ ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ and ꯑꯗꯨꯃꯥꯏꯅ ꯂꯩ state center relationshipꯁꯤꯗ and next ꯁꯤꯗꯩꯁꯤꯗ distribution ꯂꯣꯏꯔꯦ distributionꯁꯤꯗ exception ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯈꯤꯕ GST ꯂꯥꯛꯄꯗꯒꯤ exception ꯈꯔ ꯂꯩꯕꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ legislationꯗ ꯀꯣ legislationꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ distributionꯗꯨ ꯂꯩꯈ꯭ꯔꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯇꯥꯏꯅ state center ꯀꯣ ꯁꯤꯗꯩꯁꯤꯗ state center relationship ꯀꯩꯅꯣꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛꯀꯤꯁꯦ legislatureꯒꯤ ꯑꯣꯏꯗꯣꯏꯅꯤ law makingꯒꯤꯁꯤꯅꯤꯀꯣ law makingꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯝꯈ꯭ꯔꯤꯗꯣ territorialꯒꯤ ꯃꯇꯥꯡ ꯊꯝꯈ꯭ꯔꯦ distributionꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯗꯣ ꯊꯝꯈ꯭ꯔꯦ ꯀꯣ ꯑꯗꯨꯗꯩꯗ
ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯄꯥꯋꯔꯁꯦꯀꯣ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯦꯖꯤꯁꯂꯦꯇꯤꯚ ꯄꯥꯋꯔꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯣꯟ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯃꯥꯅ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯑꯁꯦꯡꯕꯒꯤꯗꯤ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗꯀꯣ ꯍꯥꯏꯇꯥꯔꯦ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯁꯦꯟꯇꯔꯅ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯍꯥꯏꯇꯥꯔꯦ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯑꯩꯈꯣꯏꯅ ꯌꯥꯔꯤꯁꯦ ꯃꯥꯅ ꯁꯦꯟꯇꯔ ꯍꯥꯏꯗꯤ ꯁꯦꯟꯇꯔ ꯍꯧꯖꯤꯛꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯁꯤꯅꯤꯀꯣ ꯁꯦꯟꯇꯔꯅ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯌꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁꯇꯅꯦꯕ ꯃꯥꯅ ꯂꯣ ꯁꯦꯝꯕ ꯌꯥꯔꯤꯁꯦ ꯆꯨꯝꯕ꯭ꯔꯥ ꯉꯁꯥꯏ ꯍꯧꯖꯤꯛꯇ ꯍꯥꯏꯈꯤꯕ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯁ ꯍꯥꯏꯗꯤ ꯌꯨꯅꯤꯌꯟ ꯂꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁꯇꯅꯦꯕ ꯃꯥꯅ ꯁꯦꯝꯕ ꯌꯥꯈ꯭ꯔꯦꯗꯣ ꯀꯣ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁꯁꯨ ꯃꯥꯅ ꯁꯦꯝꯕ ꯌꯥꯏꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯟꯀꯔꯦꯟ ꯂꯤꯁꯇꯁꯨ ꯃꯥꯅ ꯁꯦꯝꯕ ꯌꯥꯏ ꯀꯣ ꯑꯗꯨꯒ ꯁꯦꯟꯇꯔꯅ ꯌꯥꯔꯤꯁꯦ ꯑꯗꯨꯕꯨ ꯑꯦꯛꯁꯦꯞꯁꯟꯅꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯁꯤꯗ ꯑꯦꯛꯁꯦꯞꯁꯟꯅꯦꯜ ꯑꯣꯏꯅ ꯀꯔꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯀꯔꯤ ꯄꯥꯋꯔ ꯌꯥꯒꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔꯁꯦ ꯌꯨꯁ ꯇꯧꯔꯒ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔ ꯍꯥꯏꯁꯦ ꯀꯅꯥꯅ ꯁꯦꯝꯗꯣꯏꯅꯣ ꯁꯦꯟꯇꯔꯅ ꯁꯦꯝꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯒꯣꯚꯔꯅꯔꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯁꯦꯝꯃꯛꯄ ꯑꯦꯅꯤ ꯕꯤꯜꯁꯦ ꯕꯤꯜ ꯀꯣ ꯕꯤꯜ ꯀꯦꯟ ꯕꯤ ꯔꯤꯖꯥर्व ꯊꯝꯕ ꯌꯥꯏꯑꯕ ꯔꯤꯖꯥर्vꯁꯦ ꯀꯃꯥꯏꯅ ꯊꯝꯃꯤꯅꯣ ꯍꯥꯏꯔꯒꯗꯤ ꯔꯤꯖꯥर्v ꯑꯣꯔ ꯚꯦꯇꯣ ꯃꯥꯅ ꯚꯦꯇꯣ ꯇꯧꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯕꯗꯤ ꯚꯦꯇꯣꯁꯦ ꯑꯦꯕꯁꯣꯂꯨꯠ ꯚꯦꯇꯣꯗꯨꯅꯤꯀꯣ ꯕꯤꯜꯁꯦ ꯆꯠꯅꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯏ ꯍꯥꯏꯗꯤ ꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯑꯣꯔ ꯒꯣꯚꯔꯅꯔꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯉꯝꯕ ꯄꯣꯠꯇꯨꯅꯤꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔ ꯁꯣꯟꯖꯩꯌꯦꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯈꯔ ꯑꯗꯨꯝ ꯉꯝꯃꯛꯑꯦꯕ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯌꯨꯅꯤꯌꯟ ꯂꯤꯁꯀꯤ ꯀꯟꯀꯔꯦꯟ ꯂꯤꯁꯀꯤ ꯁꯦꯝꯕ ꯌꯥꯔꯦ ꯄ꯭ꯂꯁ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯒꯤ ꯀꯥꯡꯕꯨꯒꯤ ꯃꯥꯒꯤ ꯕꯤꯜ ꯑꯦꯅꯤ ꯕꯤꯜꯁꯦ ꯄꯥꯁ ꯇꯧꯔꯛꯄꯁꯦ ꯒꯣꯚꯔꯅꯔꯁꯤꯅ ꯔꯤꯖꯥर्v ꯇꯧꯁꯟꯕ ꯌꯥꯏ ꯔꯤꯖꯥर्v ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯑꯩ ꯃꯁꯤꯁꯦ ꯊꯥꯒꯦ ꯑꯣꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁꯣꯔꯤ ꯀꯩꯅꯣꯗ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯌꯦꯡꯍꯜꯂꯨꯒꯦ ꯄ꯭ꯔꯁꯤꯗꯦꯟꯠꯗ ꯌꯦꯡꯕ ꯍꯥꯏꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯀꯔꯥꯅꯤ ꯂꯣꯏ ꯌꯦꯡꯉꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯒꯣꯚꯔꯅꯔ ꯄ꯭ꯔꯁꯤꯗꯦꯟꯠꯒꯤ ꯑꯌꯥꯕ ꯂꯧꯔꯛꯀꯦ ꯈꯣꯠꯂꯛꯀꯦ ꯑꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤꯁꯨ ꯌꯥꯎꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯠꯅꯁꯨ ꯑꯃꯨꯛ ꯌꯦꯡꯕ ꯃꯇꯝꯗ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦꯟ ꯋꯤꯠꯍꯣꯜ ꯗ ꯕꯤꯜ ꯀꯣ ꯄ꯭ꯔꯁꯤꯗꯦꯟꯠꯅꯁꯨ ꯃꯁꯤꯒꯤ ꯕꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯂꯤꯁꯤꯒ ꯆꯥꯟꯅꯗ꯭ꯔꯦ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒ ꯆꯥꯟꯅꯗ꯭ꯔꯦ ꯑꯣꯔ ꯃꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯋꯤꯠꯍꯣꯜ ꯊꯝꯈꯤꯕꯁꯨ ꯌꯥꯏ ꯄ꯭ꯔꯁꯤꯗꯦꯟꯠ ꯀꯦꯟ ꯋꯤꯠꯍꯣꯜ ꯗ ꯕꯤꯜ ꯀꯣ ꯑꯗꯨꯒ ꯒꯣꯚꯔꯅꯔꯒꯤꯁꯨ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯀꯩꯅꯣ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯒꯣꯚꯔꯅꯔꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯏꯊꯤꯜ ꯑꯗꯨꯝ ꯄꯤꯕ ꯉꯝꯃꯦ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛꯁꯦ ꯑꯣꯡꯂꯤ ꯋꯥꯟ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯁ꯭ꯇꯦꯠ ꯂꯦꯖꯤꯁꯂꯦꯆꯔꯗ ꯄꯤꯕ ꯉꯝꯕ ꯄꯥꯋꯔ ꯑꯗꯨꯝ ꯂꯩ ꯑꯍꯥꯟꯕ ꯄꯥꯋꯔꯗ ꯍꯧꯖꯤꯛꯀꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗ ꯄꯤꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯦꯕꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟ ꯈꯔꯁꯨ ꯂꯩꯌꯦꯕ ꯑꯦꯕꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟ ꯈꯔ ꯌꯦꯡꯁꯤꯀꯣ ꯑꯦꯕꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟ ꯑꯦꯕꯅꯣꯔꯃꯦꯜ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯅꯠꯇꯕ ꯀꯟꯗꯤꯁꯟ ꯀꯣ ꯁꯤꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯗꯨꯝ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯑꯗꯨꯝ ꯐꯪꯁꯟ ꯇꯧꯕ ꯌꯥꯗꯣꯏꯅꯤꯀꯣ ꯑꯦꯕꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟꯗꯗꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯦꯕꯅꯣꯔꯃꯦꯜ ꯀꯟꯗꯤꯁꯟ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯁ꯭ꯇꯦꯠꯇꯨꯗ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠ ꯈꯔ ꯌꯥꯎꯔꯦ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯅꯪ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯖꯤ ꯑꯦꯁ ꯇꯤ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯂꯣꯁꯦ ꯖꯤ ꯑꯦꯁ ꯇꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯂꯣꯁꯦ ꯑꯣꯔ ꯁ꯭ꯇꯦꯠ ꯂꯤꯁꯇ ꯂꯩꯕ ꯀꯣ ꯂꯣ ꯑꯃ ꯂꯣ ꯐ꯭ꯔꯣꯝ ꯖꯤ ꯑꯦꯁ ꯇꯤ ꯑꯣꯔ ꯁ꯭ꯇꯦꯠ ꯂꯤꯁ ꯀꯣ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ ꯅꯠꯇ꯭ꯔꯒ ꯖꯤ ꯑꯦꯁ ꯇꯤꯗꯒꯤ ꯂꯣꯁꯦ ꯀꯅꯥꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯀꯣ ꯀꯦꯟ ꯕꯤ ꯃꯦꯠ ꯀꯣ can be made by ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯀꯩꯗꯧꯕ ꯂꯣꯁꯦ ꯑꯦꯕꯅꯣꯔꯃꯦꯜ ꯑꯣꯏꯗꯣꯏꯅꯤꯀꯣ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇꯅꯦꯅ ꯍꯥꯏꯔꯒ ꯂꯣꯁꯦ ꯁꯦꯝꯕ ꯌꯥꯏ ꯅꯦꯁꯅꯦꯜ ꯏꯟꯇꯔꯦꯁꯇ ꯑꯩꯈꯣꯏ ꯂꯣ ꯑꯃ ꯁꯦꯝꯒꯦ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ ꯁꯕꯖꯦꯛꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗ ꯅꯠꯇꯦꯀꯣ
state list of GST is parliament laws same way ado kamaina same do no haragadi kamaina some do na ida rise sabada koi resolution ma pass tawani resolution sida the president two-third haitare ko two-third sorry two-third two-third rise sabada two-third majority ko present and voting ko ꯍꯥꯏꯗꯤ ꯁ꯭ꯄꯤꯁꯦꯜ ꯃꯦꯖꯣꯔꯤꯇꯤꯗꯣ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯦꯇꯦꯟ ꯇꯧꯔꯕ ꯃꯇꯨꯡ ꯑꯗꯨꯗꯨꯒ ꯂꯣꯁꯦ ꯄꯥꯁ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯒ ꯁꯤꯒꯤ ꯂꯣꯁꯦ ꯆꯠꯅꯕ ꯌꯥꯔꯤꯁꯦ 1 year ꯈꯛꯇꯅꯤꯀꯣ 1 year ꯈꯛꯇꯅꯤ ꯆꯠꯅꯕ ꯌꯥꯔꯤꯁꯦ ꯑꯗꯨꯒ ꯑꯦꯛꯁꯇꯦꯟ ꯇꯧꯕꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯦꯛꯁꯄꯥꯌꯔ ꯇꯧꯔꯕ ꯃꯇꯨꯡꯗ another when expired ko expire ꯇꯧꯔꯕ ꯃꯇꯨꯡꯗ another 6 month ꯑꯃ ꯁꯤꯖꯤꯟꯅꯕ ꯌꯥꯏꯀꯣ 6 month ꯑꯃ ꯆꯠꯅꯔꯒ ꯂꯩꯒꯅꯤꯕꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯑꯦꯛꯁꯄꯥꯌꯔ ꯇꯧꯕꯗꯤ ꯇꯧꯈ꯭ꯔꯅꯤ ꯑꯗꯣ abnormal conditionꯗꯅꯤꯀꯣ national interest ꯍꯥꯏꯔꯒ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯩꯈꯣꯏꯒꯤ abnormal ꯍꯥꯏꯁꯤꯅ ꯑꯗꯨꯅꯤꯀꯣ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯩꯈꯣꯏꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯦꯖꯣꯔꯤꯇꯤꯗ ꯄꯥꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ national interestꯇ GST ꯅꯠꯇ꯭ꯔꯒ state listꯀꯤ any element ꯑꯃꯈꯛꯁꯦ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯀꯣ ꯄꯥꯋꯔꯁꯦ abnormal condition ꯑꯣꯏꯗꯣꯏꯅꯤꯀꯣ abnormal conditionꯁꯦ ꯑꯇꯣꯞꯄ ꯈꯔꯁꯨ ꯂꯩꯔꯤ ꯑꯃꯒ ꯍꯥꯏꯖꯔꯛꯀꯦ abnormal conditionꯁꯦ ꯀꯣ abnormal conditionꯗ abnormal conditionꯗ ꯑꯩꯈꯣꯏꯒꯤ B ꯁꯨꯕꯗ national emergency ꯂꯩꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯁꯤꯁꯨ emergency ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯃꯈꯛꯅꯤ abnormal condition ꯑꯃꯈꯛꯅꯤꯀꯣ national emergency ꯀꯣ 250 article number 250 ꯁꯦ ꯆꯂꯥꯏ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ law any law ꯑꯃ ꯑꯗꯨꯝ state listꯀꯤ any law ꯑꯃ ꯁꯦꯝ ꯌꯥꯔꯦ ꯀꯣ law any state list ko law can be made by parliament adum same yar sisu emergency national emergency si lera kan di sisu koigi emergency gi matungda ko after emergency after the masagi rajya sabha gi dumana emergency si loga matungda koigi another 6 month amasu adum makha chathaudini ko 6 month amasu ꯆꯂꯥꯏꯔꯒ ꯂꯩꯍꯧꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯅꯁꯨ ꯁꯨꯃꯥꯏꯅ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯁꯦ ꯃꯦꯛ ꯇꯧꯕ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ president rule ꯈꯪꯕ ꯃꯌꯥꯝ presidential rulese ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ laws any state listꯀꯤ laws ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯕ ꯁꯤꯒꯤ any ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ any state listꯀꯤ laws ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏꯕ ꯀꯣ state listꯀꯤ laws ꯍꯥꯏꯗꯤ any state listꯀꯤ laws ꯁꯦꯝꯕ ꯌꯥꯏꯕ ꯑꯗꯨꯒ ꯁꯤꯗꯤ ꯃꯥꯗꯤ ꯍꯥꯏꯗꯤ ꯏꯃꯔꯖꯦꯟꯁꯤ ꯂꯣꯏꯕ ꯂꯣꯏꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇ꯭ꯔꯦ president rule ꯑꯩꯈꯣꯏ president rule ꯂꯣꯏꯔꯒꯁꯨ ꯀꯣ ꯍꯥꯏꯗꯤ will operate this law will operate ꯀꯣ operate even after the rule in ꯍꯥꯏꯗꯤ rule ꯍꯥꯏꯗꯤ president rulese ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯂꯒ ꯂꯩꯍꯧꯗꯣꯏꯅꯦ ꯁꯤꯁꯦ abnormal conditionꯅꯤꯀꯣ normal conditionꯗꯕꯨꯗꯤ ꯁꯤꯗ ꯂꯩꯔꯦ abnormal conditionꯗ national emergency ꯂꯥꯛꯄ ꯑꯗꯒꯤ president rule ꯂꯥꯛꯄ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯗꯤ state listꯀꯤ any elementsꯤꯡꯁꯦ ꯀꯩꯅꯣꯅ ꯍꯥꯏꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯑꯗꯨꯝ ꯂꯣꯁꯦ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ president ruledꯗꯤ ꯑꯗꯨꯝ ꯂꯣꯁꯦ president rulesꯨ ꯂꯣꯏꯈ꯭ꯔꯒꯁꯨ ꯑꯗꯨꯝ
ꯆꯠꯅꯔꯒ ꯂꯩꯍꯧꯒꯅꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯃꯨꯛ ꯍꯥꯏꯗꯤ ꯀꯩꯅꯣꯝꯃ ꯑꯃꯨꯛ ꯌꯦꯡꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ abnormal condition ꯈꯔ ꯑꯇꯣꯞꯄ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯇꯣꯞꯄ ꯑꯅꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯟꯗꯤꯁꯟꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯑꯗꯨ ꯑꯅꯤꯗꯨ ꯑꯃꯨꯛ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ abnormal conditions ꯑꯩ ꯁꯤꯒꯤ ꯅꯣꯠꯁꯦ ꯐꯖꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯄꯥꯕ ꯌꯥꯅꯕꯒꯤ ꯃꯑꯣꯡꯗ ꯁꯦꯝꯒꯦꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯝ ꯇꯦꯂꯤꯒ꯭ꯔꯥꯝꯗ ꯐꯪꯒꯅꯤꯀꯣ ꯑꯗꯨꯗꯨ ꯑꯗꯨꯝ ꯇꯦꯂꯤꯒ꯭ꯔꯥꯝꯗꯒꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯅꯤ ꯁ꯭ꯇꯦꯠ ꯏꯃꯥꯔꯖꯦꯟꯁꯤ ꯁ꯭ꯇꯦꯠ ꯍꯥꯏꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯗ ꯗꯤ ꯁ꯭ꯇꯦꯠꯀꯤ ꯔꯤꯀ꯭ꯋꯦꯁꯇ ꯁ꯭ꯇꯦꯠ ꯔꯤꯀ꯭ꯋꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯔꯤꯀ꯭ꯋꯦꯁꯇ ꯑꯩꯈꯣꯏꯒꯤ ꯂꯣꯁꯦ ꯁꯦꯝꯕ ꯌꯥꯏꯕ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ Parliament can law from Parliament can make law from state request. State na request tawraga state list tagi oina law seme ko. Law made by Parliament. Ko Parliament na law se sem doni aduga from state list. State list tagi ko sem doni. State list tagi sem doni kamaina state ki request makha dagi. Hadi state na request tawrak dagi ko. Aduga Parliament se khaktana authority le ne the law can be amend tawbasu adagi adagi enact tawbasu hadi enact tawbasu withdraw tawbasu loinamakse parliament na loi tawko by only parliament khaktana dum yagrani ko parliament khaktana dum tabakse tawgrani ko aduna state list tagi koina state ki request na state government khudamana state government mana aigi sigi law ba sibiu ko view state list tagi hire taragadi dum parliament adum semsu yaiko natra haragasu akoigi international obligation lay haibadi international issue gumba international issue da based over law semning taragadi adu taragadi akoina parliament adum state list ki any law ma state list da yawa any law adum sembe yai like khudamana harakanda international treaties gumba ko international treaties gumba adagi agreement gumba convention gumba ko adugumba oitaragadi adum yagre convention gumba ko example khara ai pet ballabado ko sigida koi Geneva convention laigidana ko Geneva convention ek ase example do ko Geneva convention ek ase sise koi state ki damak state ki list ki manung da chalini ko adi adubu 1960 sigi ek se state list ki manung da chalini but parliament na same by tare parliament ena di international issue the international court oil yarani ko sidaysta state center relationship ki koigi legislative function hai tare ko law state legislative function se au koi muk se sidaysta mu mathangda mu laktuisina state center relationship sida state center relationship sida kai koigi masagi administrative to laksiko administrative of executive to administrative administration dasu mabani se edi mai gi tongan ba mai area lejayibo state amasung center center gi area sing haizarake ko center gi area sing haizarake center gi area se magi husiki union list tuma leirani ko ko adagi magi ngasai treaties agreement international issues myam tawdo adugi matangi law myam jing sumana dum ek tawrani ko concurrent list tagi su semakpa law myam sumana dum function hadi kano tawrani concurrent list tagi yawba element sing dudagi adudai semakpa law jing sumana enact tawrani ko
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯤꯁꯦꯜ ꯑꯃꯈꯛ ꯑꯩ ꯍꯥꯞꯆꯔꯝꯒꯦ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ ꯀꯣ 355 ꯑꯅ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 355 ꯁꯦ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯆꯂꯥꯏꯔꯤꯕꯅꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 355 ꯁꯦ ꯑꯩꯈꯣꯏꯅ ꯁꯤꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ protection ꯀꯣ protection of state from external aggression and internal disturbances. Internal disturbances ꯍꯥꯏꯕꯗꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯁ꯭ꯇꯦꯠꯅ ꯉꯝꯗꯕ ꯏꯔꯥꯡ ꯊꯣꯛꯑꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯟꯗꯒꯤ ꯂꯥꯟ ꯍꯧꯖꯤꯜꯂꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 355 ꯁꯤꯅ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁ꯭ꯇꯦꯠꯇꯣ ꯑꯗꯨꯅ ꯑꯗꯨꯅꯤꯀꯣ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 355 ꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯍꯥꯏꯗꯤ ꯁꯦꯟꯇꯔꯒꯤ ꯃꯊꯧꯁꯦ ꯌꯨꯅꯤꯌꯟ ꯂꯤꯁꯇꯒꯤ ꯂꯣꯗꯣ ꯆꯂꯥꯏꯍꯟꯕ ꯅꯠꯇ꯭ꯔꯒ ꯃꯄꯥꯟ ꯂꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯤꯇꯤꯁꯤꯡꯁꯦ ꯆꯂꯥꯏꯍꯟꯕ ꯀꯟꯀꯔꯦꯟ ꯂꯤꯁꯀꯤ ꯄꯣꯠꯁꯤꯡ ꯆꯂꯥꯏꯍꯟꯕ ꯈꯛꯇ ꯅꯠꯇꯅ ꯁ꯭ꯇꯦꯠꯇꯣ ꯀꯔꯤꯒꯨꯝꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯥꯟ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯂꯩꯔꯒꯁꯨ ꯃꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 355ꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯒ ꯄ꯭ꯔꯣꯇꯦꯛ ꯇꯧꯗꯣꯏꯅꯦꯕꯀꯣ ꯑꯦꯟ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯇꯧꯒꯗꯕ ꯍꯥꯏꯕꯁꯦ ꯃꯥꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯪꯁꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯐꯪꯁꯟꯁꯤꯡꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ ꯀꯣ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ ꯊꯣꯛꯂꯛꯄ ꯂꯣꯁꯤꯡ ꯑꯗꯒꯤ ꯀꯟꯀꯔꯦꯟ ꯂꯤꯁꯇꯒꯤ ꯊꯣꯛꯂꯛꯄ ꯂꯣꯁꯤꯡ ꯃꯣꯏꯅ ꯁꯦꯝꯖꯕ ꯌꯥꯕ ꯂꯣꯁꯤꯡꯗꯣꯀꯣ ꯑꯗꯨꯒ ꯑꯗꯣ ꯁꯤ ꯇꯧꯕ ꯃꯇꯝꯁꯤꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯔꯨꯜ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯔꯨꯜꯗꯣ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯇꯧꯕ ꯃꯇꯝꯗ ꯁꯦꯟꯇꯔꯗ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦ ꯅꯣ ꯍꯤꯟꯗ꯭ꯔꯦꯟꯁ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯐꯦꯗꯔꯦꯜ ꯁꯤꯁꯇꯦꯝꯗꯨꯗ ꯌꯨꯅꯤꯇꯔꯤ ꯔꯣꯝꯗ ꯈꯤꯇꯪ ꯗꯤꯜ ꯇꯧꯋꯦ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯀꯣ ꯅꯣ ꯍꯤꯟꯗ꯭ꯔꯦꯟꯁ ꯇꯨ ꯁꯦꯟꯇꯔꯗꯗꯤ ꯑꯇꯤꯡꯕ ꯑꯄꯟꯕ ꯑꯃꯠꯇ ꯄꯤ ꯌꯥꯗꯦ ꯃꯣꯏꯅ ꯁꯤꯗꯩꯗ ꯊꯕꯛ ꯇꯧꯖꯔꯦ ꯍꯥꯏꯔꯒꯁꯨ ꯁ꯭ꯇꯦꯠꯅ ꯊꯕꯛ ꯇꯧꯖꯔꯦ ꯍꯥꯏꯔꯒꯁꯨ ꯁꯦꯟꯇꯔꯅ ꯇꯧꯔꯛꯄ ꯊꯕꯛꯇꯗꯤ ꯑꯌꯦꯠ ꯑꯄꯟꯕ ꯑꯃꯠꯇ ꯄꯤꯕ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯄꯤꯔꯨ ꯇꯥꯔꯒꯗꯤ ꯀꯟꯐ꯭ꯂꯤꯛ ꯊꯣꯛꯂꯛꯀꯅꯤꯀꯣ ꯍꯥꯏꯕꯗꯤ conflict between conflict between states and center states and center ꯁꯦꯟꯇꯔꯒ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯁꯤꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯨꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯑꯩꯅ ꯇꯧꯒꯗꯕꯅꯤ ꯃꯁꯤꯅ ꯃꯥꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯍꯦꯛ ꯀꯟꯐ꯭ꯂꯤꯛ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣ ꯑꯃ ꯁꯦꯝꯃꯛꯑꯅꯤ ꯂꯣꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯗ ꯁꯦꯝꯗꯣꯏꯅꯤꯀꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯅꯠꯇ꯭ꯔꯒ ꯂꯣ ꯀꯣ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯣꯔ ꯂꯣ ꯑꯃ ꯁꯦꯝꯃꯛꯑꯅꯤ ꯂꯣ ꯑꯃ ꯁꯦꯝꯃꯛꯑꯅꯤ ꯀꯟꯐ꯭ꯂꯤꯛꯁꯦ ꯊꯣꯛꯂꯛꯑ ꯃꯇꯝꯗ ꯀꯟꯐ꯭ꯂꯤꯛꯇꯣ ꯁꯟꯗꯥꯏꯅꯅꯕ ꯀꯣ ꯀꯟꯐ꯭ꯂꯤꯛꯁꯦ ꯁꯟꯗꯥꯏꯅꯅꯕ ꯂꯣ ꯑꯃ ꯁꯦꯝꯃꯛꯑꯅꯤ ꯑꯗꯨꯗꯨꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯒꯣꯚꯔꯅꯔꯒꯤ ꯀꯣ ꯒꯣꯚꯔꯅꯔꯒꯤ ꯀꯣ consent from ꯀꯩꯗꯧꯕ ꯒꯣꯚꯔꯅꯔ ꯀꯣ ꯒꯣꯚꯔꯅꯔ ꯅꯠꯇ꯭ꯔꯒ ꯑꯣꯔ president ꯀꯣ ꯒꯣꯚꯔꯅꯔ ꯅꯠꯇ꯭ꯔꯒ presidentꯗꯒꯤ ꯑꯌꯥꯕ consentꯁꯦ ꯂꯧꯔꯀꯥꯟꯗ ꯀꯣ ꯁ꯭ꯇꯦꯠꯀꯤꯅꯤꯀꯣ consent from the state governor ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ presidentꯗꯒꯤ ꯑꯌꯥꯕ ꯂꯧꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃꯁꯨꯡ ꯂꯣꯁꯦ ꯆꯂꯥꯏꯍꯟꯅꯕ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯗꯦꯂꯤꯒꯦꯠ ꯑꯃ ꯊꯥꯔꯛꯀꯅꯤ ꯁꯦꯟꯇꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯇꯔꯗꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯃ ꯊꯥꯔꯛꯀꯅꯤ ꯁ꯭ꯇꯦꯠꯇꯨꯗꯀꯣ ꯀꯣ ꯁꯦꯟꯇꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯃ ꯊꯥꯔꯛꯀꯅꯤ ꯁꯦꯟꯇꯔ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯇꯨ ꯐꯪꯁꯟ ꯀꯣ ꯇꯨ ꯐꯪꯁꯟ ꯀꯣ ꯇꯨ ꯐꯪꯁꯟ ꯇꯨ ꯗ ꯁ꯭ꯇꯦꯠ ꯀꯣ ꯁ꯭ꯇꯦꯠ ꯈꯟꯅꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯀꯤꯁꯨ ꯃꯥꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯑꯃ ꯊꯥꯔꯛꯀꯅꯤꯀꯣ ꯁ꯭ꯇꯦꯠꯀꯤꯁꯨ ꯑꯗꯨ ꯍꯥꯏꯗꯤ ꯁꯦꯟꯇꯔꯗ ꯑꯗꯨꯗꯨꯒ ꯑꯗꯨꯃꯥꯏꯅ ꯁꯪꯇꯥꯏꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯦꯕ consent ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯇꯧꯔꯒꯗꯤ ꯅꯣ consent ꯑꯃꯠꯇ ꯗꯔꯀꯥꯔ ꯂꯩꯇꯦ no need for consent ꯀꯣ without consent ꯍꯥꯏꯀꯣ without consentꯁꯦ ꯁꯨꯡꯂꯧ ꯂꯧꯗꯕꯤꯗ without consent ꯄꯥꯔꯂꯤꯌꯥꯃꯦꯟꯁꯤꯅ ꯑꯗꯨꯝ ꯊꯕꯛ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤ ꯁꯦꯟꯇꯔ ꯀꯣ ꯁꯦꯟꯇꯔꯅ ꯀꯣ ꯁꯦꯟꯇꯔ to states vice versa ꯁꯨ ꯅꯠꯇꯦꯀꯣ ꯁꯤꯗꯤ center executive to function to the state or vice versa ꯑꯣꯏꯕꯅꯦꯕ ꯁꯤꯁꯤꯅ ꯍꯥꯏꯗꯤ
ꯑꯅꯤꯃꯛ ꯃꯥꯒꯤ ꯗꯦꯂꯤꯒꯦꯠ ꯑꯃꯃꯝ ꯊꯥꯅꯕꯒꯤ ꯋꯥꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔꯒ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯅꯔꯒ ꯕꯣꯠ ꯁꯥꯏꯗꯇ ꯗꯦꯂꯤꯒꯦꯠ ꯑꯃꯃꯝ ꯊꯥꯕꯅꯤ ꯁꯤꯗꯤ ꯀꯟꯁꯦꯟꯁꯨ ꯂꯧꯔꯔꯣꯏ ꯁꯦꯟꯇꯔꯗꯒꯤꯅ ꯁ꯭ꯇꯦꯠꯇ ꯗꯥꯏꯔꯦꯛ ꯊꯥꯔꯛꯑꯅꯤ ꯗꯦꯂꯤꯒꯦꯠ ꯑꯃ ꯑꯗꯨꯒ ꯁꯤꯁꯦ ꯀꯅꯥꯅ ꯈꯟꯗꯣꯏꯕ ꯄꯥꯔꯂꯃꯦꯟꯅꯀꯣ ꯄꯥꯔꯂꯃꯦꯟꯅ ꯂꯣ ꯅꯠꯇ꯭ꯔꯒ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯃ ꯁꯥꯏꯟ ꯇꯧꯔꯒ ꯀꯟꯁꯦꯟꯠꯀ ꯌꯥꯎꯗꯕꯤꯗ ꯍꯥꯏꯗꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯀꯟꯁꯦꯟꯠꯀ ꯌꯥꯎꯗꯕꯤꯗ ꯑꯗꯨꯝ ꯊꯥꯔꯛꯄ ꯌꯥꯏꯀꯣ ꯄꯥꯔꯂꯃꯦꯟꯅ ꯑꯗꯨꯗꯨꯅꯤꯀꯣ ꯑꯗꯩ ꯈꯟꯅ ꯇꯥꯔꯒꯗꯤ ꯁꯝꯇꯥꯏꯅꯅꯕ ꯃꯤ ꯊꯥꯔꯛꯄꯗꯣ ꯈꯥꯝꯗꯣꯛꯅꯕ ꯃꯤ ꯍꯥꯏꯗꯤ ꯃꯣꯏ ꯃꯁꯦꯟ ꯀꯩꯅꯣ ꯇꯧꯅꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯛꯀꯦ ꯍꯥꯏꯕ ꯀꯥꯟꯗ ꯀooperation ꯂꯥꯛꯑꯅꯤ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯒꯤ ꯃꯔꯛꯇ cooperation ꯂꯥꯛꯑꯅꯤꯀꯣ cooperation 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 between center and state cooperation between center and state ꯍꯥꯏꯕꯗꯤ ꯁꯤꯒꯤꯗꯁꯨ ꯍꯥꯏꯗꯤ ꯉꯁꯥꯏ ꯈꯟꯅꯈ꯭ꯔꯦ ꯈꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯗꯦꯂꯤꯒꯦꯠ ꯊꯥꯅꯗꯅ ꯈꯣꯠꯇꯅ ꯇꯧꯈ꯭ꯔꯦ cooperation ꯃꯥꯒꯤ cooperation-ꯁꯦ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯤꯀꯣ ꯊꯕꯛ ꯃꯌꯥꯝꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤꯀꯣ ꯍꯥꯏꯕꯗꯤ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯦꯀꯥꯅꯤꯖꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯁꯦ ꯃꯔꯤ ꯐꯒꯠꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯦꯀꯥꯅꯤꯖꯝ ꯃꯌꯥꯝ ꯑꯃ ꯂꯩ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯚꯔ ꯗꯤꯁꯄ꯭ꯌꯨꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯃꯤꯇꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯤꯁꯟ ꯃꯌꯥꯝ ꯑꯃ ꯂꯤꯡꯈꯠꯂꯦ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠ ꯀꯣ ꯋꯥꯇꯔ ꯗꯤꯁꯄ꯭ꯌꯨꯠ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯁꯨ ꯑꯗꯨꯝ ꯁꯤꯗꯩꯗ ꯍꯥꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ inter state committee ꯂꯩꯀꯣ inter state committee or commission ꯂꯩꯀꯣ inter state commission ꯂꯩ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ full fed ꯁꯤꯁꯦ ꯑꯩ ꯀꯩꯅꯣꯗ inter state relationship-ꯇ ꯍꯧꯖꯤꯛ ꯇꯥꯛꯂꯛꯀꯦꯀꯣ full fed and credit ꯂꯩ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗ ꯇꯧꯅꯕꯗꯁꯨ ꯀꯣ freedom of trade ꯀꯣ trade and commerce ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯍꯥꯏꯗꯤ interstate मरक्ता interstate relationship तसो आई सी mechanism ताक्सरकेको लैयेबको हाबिदि state का center ga मरक्ता मोइसे मरी फगनबगे मरक्ता commission मैम अम लैय independent commission मैम लैय नत्रा हारगसु मोइगी free trade तौननबगी port मैम अम लैयेबको हारिबसिंगदो सिजिनरे हारगा state का center gi मरीजे फगलनदोइनेबा and कोइगी all India services like all India services मैम like IS kanabagi degi IPS kanabagi tawriba exam मैम all India services मैम adegi state ki public service commission कोई public service state PCS hay tare ko ꯑꯁꯤꯒꯤꯗꯁꯨ ꯃꯣꯏꯒꯤꯗꯁꯨ state public service commission ꯃꯁꯥ state ꯂꯩꯖꯩꯗꯅ ꯑꯗꯨꯗꯁꯨ ꯁꯦꯟꯇꯔꯅ ꯈꯨꯠ ꯈꯔ ꯊꯤꯡꯖꯤꯜꯂꯤ ꯁꯦꯟꯇꯔꯅ ꯈꯨꯠ ꯈꯔ ꯊꯤꯡ ꯍꯥꯏꯗꯤ cooperation ꯂꯩꯅꯅꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯏ ꯁ꯭ꯇꯦꯠꯇꯨꯅ ꯃꯥꯏ ꯄꯥꯝꯕꯗꯣ ꯇꯧꯗꯅꯕ ꯀꯃꯥꯏꯅ ꯁꯦꯟꯇꯔꯅ ꯈꯨꯠ ꯈꯔ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯀꯣ ꯈꯟꯕꯗꯤ ꯅꯠꯇꯦꯀꯣ ꯆꯤꯌꯔꯃꯦꯟꯁꯦ can only be removed ꯀꯣ removed by ꯀꯣ president ꯈꯛꯇꯪ ꯁꯤꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯂꯧꯊꯣꯛꯄ ꯌꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯂꯧꯊꯣꯛꯄꯗ ꯁꯤꯅ ꯈꯛꯇꯪ ꯌꯥꯔꯕꯅꯤꯅ state government-ꯒꯤ ꯄꯥꯋꯔꯁꯤꯗ state government-ꯒꯤ ꯄꯥꯋꯔ ꯃꯈꯨꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯃ ꯈꯟꯈꯤꯕ ꯄꯣꯠꯁꯦ ꯀꯔꯤꯒꯨꯝꯕ state government-ꯅ ꯆꯥꯟꯅꯗ꯭ꯔꯦꯅ ꯈꯜꯂꯒꯁꯨ ꯃꯥꯅ ꯀꯩꯅꯣ president-ꯁꯤꯗ ꯍꯥꯏꯔꯒ state government-ꯒꯤ ꯁꯤꯒꯤ state public service commission ꯁꯤꯒꯤ ꯃꯤꯁꯤ ꯃꯦꯝꯕꯔꯁꯦ ꯂꯧꯊꯣꯛꯈ꯭ꯔꯅꯤꯕ ꯑꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯆꯤꯌꯔꯃꯦꯟꯗꯣ ꯂꯧꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯑꯃ ꯑꯅꯧꯕ ꯑꯃ ꯍꯥꯞꯄꯅꯦꯕ ꯍꯥꯏꯕꯗꯤ ꯁꯦꯟꯇꯔꯅ ꯌꯥꯅꯤꯡꯗꯕ ꯄꯣꯠ ꯑꯃ ꯁ꯭ꯇꯦꯠꯅ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯥꯒꯤ ꯆꯤꯌꯔꯃꯦꯟꯁꯦ ꯂꯧꯊꯣꯛꯈꯤ ꯇꯥꯕꯅꯦꯕꯀꯣ ꯑꯗꯒꯤ joint state PCS ꯁꯦꯝꯃꯤꯀꯣ joint state PCS ꯍꯥꯏꯕꯗꯤ state ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯃꯥꯒꯤ ꯀꯩꯅꯣ ꯁꯦꯝꯕꯗꯣ ꯁꯤ joint state ꯑꯅꯤ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕꯁꯤꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯃꯦꯟꯅ ꯁꯦꯝꯕ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ
ꯑꯇꯩꯅꯒ ꯁꯦꯝꯕ ꯅꯠꯇꯦꯀꯣ, ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯊꯣꯔꯤꯇꯤ ꯃꯈꯥꯗ ꯂꯩꯇ꯭ꯔꯦꯗꯅ, ꯁꯦꯝꯕꯁꯦ ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯁꯦꯝꯃꯛꯑꯕꯅꯤꯅ ꯁ꯭ꯇꯦꯠ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯑꯍꯨꯝ ꯄꯨꯟꯁꯤꯜꯂꯒ ꯃꯣꯏ ꯄꯥꯕ꯭ꯂꯤꯛ ꯁꯥꯔꯚꯤꯁ ꯀꯝꯃꯤꯁꯟ ꯂꯩꯕꯁꯦ ꯀꯩꯅꯣꯅ ꯁꯦꯝꯗꯣꯏꯅꯦ, ꯄꯥꯔꯂꯤꯌꯥꯃꯦꯟꯅ ꯁꯦꯝꯗꯣꯏꯅꯦ꯫ ꯑꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯆꯤꯌꯔꯃꯦꯟ ꯑꯦꯄꯣꯏꯟ ꯇꯧꯗꯣꯏꯅꯤ, ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯄꯣꯏꯟ ꯀꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯦꯄꯣꯏꯟ ꯀꯣ ꯑꯦꯄꯣꯏꯟ ꯗ ꯆꯤꯌꯔꯃꯦꯟ ꯑꯦꯟ ꯃꯦꯝꯕꯔꯁꯤꯡ ꯆꯤꯌꯔꯃꯦꯟ ꯃꯌꯥꯝꯁꯤꯡꯁꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯄꯣꯏꯟ ꯇꯧꯗꯣꯏꯅꯤ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠꯅ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯐꯪꯁꯟꯗꯣ ꯇꯧꯖꯗ꯭ꯔꯦꯗꯅ, ꯁ꯭ꯇꯦꯠꯅ ꯇꯧꯅꯤꯡꯕꯗꯣ ꯇꯧꯕ ꯌꯥꯔꯔꯣꯏꯗꯅꯀꯣ ꯁꯤꯗꯩꯁꯤꯗ ꯀꯣ ꯑꯗꯨꯗꯨꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯇꯩ ꯑꯇꯣꯞꯄ ꯃꯦꯀꯥꯅꯤꯖꯝ ꯈꯔꯁꯨ ꯂꯩꯔꯤꯀꯣ, ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯦꯀꯥꯅꯤꯖꯝꯁꯤꯡꯗꯣ꯫ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯀooperation between state ꯑꯃꯁꯨꯡ ꯁꯦꯟꯇꯔꯁꯤꯗꯀꯣ ꯈꯔ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯩꯈꯣꯏꯒꯤ ꯀꯟꯐꯔꯦꯟꯁ ꯇꯧꯕ ꯌꯥꯏ, ꯀꯟꯐꯔꯦꯟꯁ ꯀꯣ ꯀꯟꯐꯔꯦꯟꯁ ꯇꯧꯕ ꯌꯥꯏ꯫ ꯀꯟꯐꯔꯦꯟꯁ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯅ ꯁꯤꯒꯤ ꯒꯣꯚꯔꯅꯔꯅ ꯀꯟꯐꯔꯦꯟꯁ ꯂꯧꯕ ꯌꯥꯏ, ꯑꯗꯒꯤ ꯀꯩꯅꯣꯅ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯧꯕ ꯌꯥꯏ ꯀꯣ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯀꯟꯐꯔꯦꯟꯁ ꯂꯧꯕ ꯌꯥꯏ, ꯄ꯭ꯔꯁꯤꯗꯦꯟꯅ ꯀꯩꯅꯣ ꯂꯧꯕ ꯌꯥꯏ, ꯑꯩꯈꯣꯏꯒꯤ ꯀꯟꯐꯔꯦꯟꯁ ꯇꯧꯕ ꯌꯥꯏ, ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯤꯒꯤ ꯁꯦꯟꯇꯔꯁꯨ ꯌꯥꯎꯔꯒꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯁꯨ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯗꯤꯁ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ꯫ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯗꯤꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯁꯤꯡꯁꯤꯒꯤ ꯃꯣꯏꯒꯤ ꯃꯣꯏꯗ ꯑꯦꯗꯚꯥꯏꯁ ꯇꯧꯅꯕ ꯄ꯭ꯂꯥꯅꯤꯡ ꯀꯃꯤꯁꯟ ꯍꯥꯟꯅ ꯀꯥꯏꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯨꯅꯤꯀꯣ, ꯍꯥꯏꯗꯤ ꯑꯦꯗꯚꯥꯏꯁ ꯇꯧꯅꯕ ꯕꯣꯗꯤ ꯍꯥꯏꯇꯥꯔꯦꯀꯣ, ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯗꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯌꯦꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯅꯤꯇꯤ ꯑꯥꯌꯣꯒ ꯑꯣꯟꯈ꯭ꯔꯦꯀꯣ, ꯅꯤꯇꯤ ꯑꯥꯌꯣꯒ ꯀꯣ, ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯏꯟꯐꯣꯔꯃꯦꯁꯟ ꯀꯥꯎꯟꯁꯤꯜ ꯀꯣ, ꯑꯗꯒꯤ ꯁꯤꯁꯤ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ, ꯀꯩꯅꯣ ꯁꯦꯟꯇ꯭ꯔꯦꯜ ꯀꯥꯎꯟꯁꯤꯜ, ꯑꯗꯒꯤ ꯖꯣꯅꯦꯜ ꯀꯥꯎꯟꯁꯤꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ꯫ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯦꯗꯚꯥꯏꯖꯔꯤ ꯕꯣꯗꯤ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯀꯔꯤ ꯀꯔꯥ ꯇꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯃꯗ ꯇꯧꯔꯦꯅ ꯈꯜꯂꯁꯤꯀꯣ, ꯏꯂꯦꯛꯁꯟ ꯃꯗꯨ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯂꯩꯗꯅꯀꯣ, ꯁ꯭ꯇꯦꯠꯀꯤ ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯂꯩꯗꯅ, ꯁ꯭ꯇꯦꯠ ꯏꯂꯦꯛꯁꯟ ꯀꯃꯤꯁꯅꯔꯁꯦ, ꯀꯃꯤꯁꯟꯁꯤꯒꯤ ꯃꯥꯒꯤ ꯆꯤꯌꯔꯃꯦꯟ ꯈꯟꯕꯁꯤꯁꯨ ꯀꯣ, ꯆꯤꯌꯔꯃꯦꯟꯁꯦ ꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯈꯟꯕꯁꯤꯁꯨ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯀꯅꯥꯅ ꯈꯟꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯆꯤꯌꯔꯃꯦꯟ ꯁꯣꯔꯤ ꯈꯟꯕ ꯅꯠꯇꯦꯀꯣ, ꯀꯦꯟ only be removed by president. ꯑꯗꯨꯏꯇꯥꯔꯒꯗꯤ ꯔꯤꯃꯨꯚ ꯇꯧꯕꯁꯦ ꯄ꯭ꯔꯁꯤꯗꯦꯟꯅ ꯈꯛꯇꯪ ꯌꯥꯔꯕꯅꯤꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯅꯤꯡ ꯇꯧꯕ ꯌꯥꯔꯣꯏꯗꯅꯀꯣ, ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯒꯤ ꯃꯇꯥꯡꯒꯤ ꯑꯣꯏꯔꯒꯁꯨ ꯀꯣ, ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯅꯔ ꯑꯦꯄꯣꯏꯟꯃꯦꯟ ꯇꯧꯕꯗꯁꯨ ꯀꯣ, ꯁ꯭ꯇꯦꯠ ꯑꯃꯒꯤ ꯒꯣꯚꯔꯅꯔꯁꯦ ꯑꯦꯄꯣꯏꯟ ꯇꯧꯕꯁꯦ ꯀꯅꯥꯅ ꯇꯧꯏ ꯀꯣ, ꯁꯦꯟꯇꯔꯅ ꯇꯧꯔꯛꯇꯣꯏ ꯅꯠꯇ꯭ꯔꯥ, ꯑꯗꯨꯗꯨꯅꯤꯀꯣ, ꯑꯦꯄꯣꯏꯟꯇꯦꯠ ꯕꯥꯏ ꯁꯦꯟꯇꯔ ꯀꯣ, ꯍꯥꯏꯗꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯑꯦꯄꯣꯏꯟ ꯇꯧꯔꯛꯇꯣꯏꯅꯦꯕꯀꯣ, ꯍꯥꯏꯗꯤ ꯁꯦꯟꯇꯔꯅꯤ ꯑꯣꯏꯗꯣꯏꯅꯤꯀꯣ꯫ ꯑꯗꯒꯤ ꯒꯣꯚꯔꯅꯔꯁꯤ ꯄꯨꯔꯥ ꯑꯦꯖꯦꯟ ꯑꯃ ꯑꯣꯏꯅ ꯊꯥꯔꯛꯇꯣꯏꯅꯦꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ, ꯑꯦꯖꯦꯟ ꯑꯣꯐ ꯁꯦꯟꯇꯔ ꯀꯣ꯫ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯗ ꯒꯣꯚꯔꯅꯔꯅ he or she should report ꯀꯣ, should submit a report ꯀꯣ, should submit, ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯒꯤ ꯔꯤꯄꯣꯔꯠ ꯑꯃ ꯁꯦꯟꯇꯔꯗ ꯑꯗꯨꯝ ꯁꯕꯃꯤꯠ ꯇꯧꯗꯣꯏꯅꯦꯕ, ꯀꯔꯤ ꯀꯔꯤ ꯇꯧꯏ ꯈꯣꯠꯂꯤ ꯀꯥꯏꯁꯦꯀꯣ꯫ ꯑꯗꯨꯗꯨꯅꯤ ꯀooperation between center and state ꯍꯥꯏꯁꯦꯀꯣ꯫ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯇꯣꯞꯄ ꯈꯔꯁꯨ ꯂꯩꯔꯤꯀꯣ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠꯅ ꯀꯣ, ꯁ꯭ꯇꯦꯠꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇꯔ ꯅꯠꯇꯦ ꯁꯣꯔꯤ, ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯇꯀꯣ, ꯁꯦꯟꯇꯔꯁ ꯗꯥꯏꯔꯦꯛꯁꯟ ꯇꯨ ꯁ꯭ꯇꯦꯠꯇ ꯗꯥꯏꯔꯦꯛꯁꯟ ꯍꯨꯀꯨꯝ ꯇꯧꯊꯔꯛꯄ ꯐꯥꯎ ꯌꯥꯏꯑꯕ, ꯀooperation ꯂꯩꯅꯕ, ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯃꯤꯟꯁ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟꯗ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯑꯣꯏꯒꯦꯔꯥ, ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯅ ꯊꯕꯛ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯤꯟꯁ ꯑꯣꯐ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯃꯇꯥꯡꯗꯀꯣ, ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯦꯟꯇꯔꯅ ꯃꯁꯤꯁꯦ ꯍꯦꯟꯒꯠꯍꯜꯂꯨ ꯐꯒꯠꯍꯜꯂꯨ ꯀꯥꯏꯅꯒ ꯍꯨꯀꯨꯝ ꯇꯧꯔꯛꯄ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯔꯦꯜꯋꯦꯁꯦ ꯄ꯭ꯔꯣꯇꯦꯛ ꯇꯧ, ꯔꯦꯜꯋꯦ ꯄ꯭ꯔꯣꯇꯦꯛꯁꯟꯒꯤ ꯃꯇꯥꯡꯗꯀꯣ ꯍꯨꯀꯨꯝ ꯇꯧꯊꯔꯛꯄ ꯌꯥꯏ ꯁꯦꯟꯇꯔꯅ ꯁ꯭ꯇꯦꯠꯇ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯣꯟꯁꯦ ꯀꯟꯅꯕꯒꯤ ꯍꯣꯠꯅꯕꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯟꯇꯔꯅ
ꯁ꯭ꯇꯦꯠꯇ ꯍꯨꯀꯨꯝ ꯇꯧꯖꯔꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯇꯝꯅꯕꯒꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯀꯟꯅꯕꯒꯤ ꯃꯇꯥꯡꯗꯀꯣ ꯑꯗꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯀꯔꯤ ꯀꯔꯥꯒꯤ ꯃꯣꯏꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗꯁꯨꯀꯣ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯐꯦꯂꯔ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯟꯇꯔꯅ ꯍꯥꯏꯕꯁꯤꯡꯁꯦ ꯏꯟꯗ꯭ꯔꯕ ꯑꯗꯨ ꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯗꯣ ꯃꯥꯅ ꯀꯣ ꯀꯣ then 356 is used ꯀꯣ ꯍꯥꯏꯗꯤ ꯀꯝꯄ꯭ꯂꯥꯏꯟꯁꯇꯨ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯊꯝꯂꯛꯇꯣꯏꯅꯦꯕ ꯊꯝꯕ ꯌꯥꯏꯀꯣ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯍꯥꯏꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯁꯦ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯁꯦꯡꯁꯟ ꯑꯣꯏꯅ ꯊꯝꯃꯛꯇꯣꯏꯅꯤꯀꯣ ꯁꯦꯡꯁꯟ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯁꯤꯗꯩꯗ ꯂꯣꯏꯔꯦ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯪꯁꯟꯁꯦ ꯄꯨꯔꯥ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯐꯪꯁꯟꯗꯗꯤ ꯄꯨꯔꯥ ꯁꯦꯟꯇꯔꯅ ꯄꯨꯔꯥ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯒꯤ ꯄꯋꯥꯔꯁꯦ ꯌꯥꯝ ꯄꯥꯛꯅ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯀ ꯁꯦꯟꯇꯔꯒ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯌꯥꯝ ꯄꯥꯛꯅ ꯂꯩꯇꯦ ꯑꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯀꯣ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯈꯣꯏꯅ ꯌꯦꯡ ꯌꯥꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯈꯣꯏꯒꯤ ꯑꯅꯤ ꯂꯩꯀꯣ ꯑꯅꯤ ꯂꯩ ꯍꯥꯏꯕꯗꯤ ꯇꯦꯛꯁꯤꯡ ꯄꯋꯥꯔ ꯀꯣ ꯇꯦꯛꯁꯤꯡ ꯄꯋꯥꯔꯁꯤ ꯀꯅꯥꯗ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯤꯒꯦ ꯇꯦꯛꯁ ꯍꯥꯏꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯄꯩꯁꯥ ꯅꯨꯡꯁꯥ ꯒꯣꯚꯔꯟꯃꯦꯟꯠ ꯄꯩꯁꯥꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯏ ꯇꯦꯛꯁꯇꯩ ꯂꯥꯛꯇꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯇꯦꯛꯁꯤꯡ ꯄꯋꯥꯔꯁꯦ ꯀꯅꯥꯗ ꯂꯩꯒꯦ ꯁꯦꯟꯇꯔꯗ ꯃꯣꯏꯒꯤ ꯁꯦꯟꯇꯔꯒꯤ ꯃꯣꯏ ꯂꯤꯁ ꯑꯃꯈꯛ ꯂꯩ ꯀꯣ ꯏꯂꯤꯃꯦꯟ 18ꯗꯒꯤꯗꯤ ꯁꯦꯟꯇꯔꯅ ꯇꯦꯛꯁ ꯂꯧꯕ ꯌꯥꯔꯝꯃꯤ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯦꯠꯇꯅ ꯁ꯭ꯇꯦꯠꯀꯤ ꯃꯣꯏꯒꯤ ꯏꯂꯤꯃꯦꯟ 19 ꯂꯩ ꯑꯗꯨꯗꯒꯤ ꯇꯦꯛꯁ ꯂꯧꯕ ꯌꯥꯔꯝꯃꯤ ꯀꯟꯀꯔꯦꯟ ꯂꯤꯁ ꯈꯔꯁꯨ ꯂꯩ ꯕꯠ ꯀꯟꯀꯔꯦꯟ ꯂꯤꯁꯇꯒꯤꯗꯤ ꯀꯟꯀꯔꯦꯟ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯂꯤꯁ ꯁꯦꯟꯇꯔꯦꯜ ꯂꯤꯁ ꯅꯠꯇꯕꯀꯣ ꯀꯟꯀꯔꯦꯟ ꯂꯤꯁꯇꯒꯤꯗꯤ ꯇꯦꯛꯁꯀꯤ ꯑꯃꯠꯇꯐꯥꯎ ꯂꯩꯇꯦꯕ ꯅꯣ ꯇꯦꯛꯁꯦꯁꯟ ꯀꯣ ꯅꯣ ꯇꯦꯛꯁꯦꯁꯟ ꯏꯟꯀ꯭ꯔꯤꯁ ꯀꯣ ꯀꯟꯀꯔꯦꯟ ꯂꯤꯁꯇꯒꯤꯗꯤ ꯀꯔꯤꯝꯐꯥꯎ ꯂꯩꯇꯦꯀꯣ ꯀꯟꯀꯔꯦꯟ ꯂꯤꯁꯇꯒꯤꯗꯤ ꯅꯤꯡꯁꯤꯡꯉꯨꯀꯣ ꯑꯦꯟ ꯖꯤ ꯑꯦꯁ ꯇꯤ ꯀꯣ ꯖꯤ ꯑꯦꯁ ꯇꯤꯁꯤꯗꯤ ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯕꯣꯠ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯅꯤꯀꯣ ꯕꯣꯠ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯀꯣ ꯑꯗꯣ ꯃꯥꯁꯦ ꯍꯧꯖꯤꯛꯇꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯦ 101st ꯑꯦꯃꯦꯟꯃꯦꯟꯠ ꯑꯦꯛꯀꯤ ꯃꯈꯥꯗꯅꯤꯀꯣ ꯑꯗꯒꯤ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯋꯥꯔ ꯁꯦꯟꯇꯔꯦꯜ ꯂꯤꯁꯇꯗ ꯌꯥꯎꯗꯕ ꯁ꯭ꯇꯦꯠ ꯂꯤꯁꯇꯁꯨ ꯌꯥꯎꯗꯕꯗꯣ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯄꯋꯥꯔ ꯀꯧꯒꯦꯅ ꯑꯩꯅ ꯍꯥꯏꯒꯤꯗ꯭ꯔꯣ ꯑꯗꯨꯗ ꯔꯤꯁꯤꯗ꯭ꯌꯨꯔꯤ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯀꯅꯥꯅ ꯄꯥꯏꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯄꯥꯔꯂꯃꯦꯟꯠꯅ ꯄꯥꯏꯀꯣ ꯁꯤꯗꯩꯁꯨ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯥꯔꯂꯃꯦꯟꯠꯅ ꯄꯥꯏꯈꯤꯕ ꯂꯩꯈ꯭ꯔꯦ ꯑꯗꯨꯗꯩꯗ ꯃꯣꯏꯒꯤ ꯇꯦꯛꯁ ꯃꯅꯨꯡꯗ ꯆꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯒꯤꯐꯠ ꯇꯦꯛꯁꯀꯨꯝꯕꯀꯣ ꯒꯤꯐꯠ ꯇꯦꯛꯁꯀꯨꯝꯕ ꯋꯦꯜ ꯇꯦꯛꯁꯀꯨꯝꯕ ꯀꯣ ꯋꯦꯜ ꯇꯦꯛꯁꯀꯨꯝꯕ ꯑꯗꯨꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯦꯛꯁꯀꯨꯝꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯦꯛꯁꯀꯨꯝꯕ ꯀꯣ ꯑꯗꯨꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯗꯤ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯤ ꯑꯦꯛꯁꯦꯞꯁꯟꯅꯦꯜ ꯈꯔ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯔꯖꯦꯟꯁꯤ ꯀꯥꯏꯅ ꯂꯩꯀꯣ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯣ ꯍꯥꯏꯗꯤ ꯇꯦꯛꯁꯤꯡ ꯄꯋꯥꯔꯁꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯑꯒꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯦꯛꯁꯦꯞꯁꯟ ꯂꯩꯀꯣ ꯑꯗꯒꯤ ꯅꯠꯇ꯭ꯔ ꯍꯥꯏꯔꯒꯁꯨ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯇꯣꯉꯥꯟꯕ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯀꯤ ꯃꯣꯏꯒꯤ ꯏꯟꯇ꯭ꯔꯤꯁ ꯂꯩꯖꯔꯝꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯃꯠꯇ ꯆꯠꯅꯔꯔꯣꯏꯀꯣ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤꯒꯨꯝꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯑꯗꯨ ꯍꯥꯏꯗꯤ ꯑꯗꯨꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯀꯣ ꯌꯥꯔꯅꯤꯀꯣ ꯍꯥꯏꯗꯤ ꯇꯦꯛꯁꯤꯡ ꯄꯋꯥꯔꯁꯤ ꯀꯅꯥꯗ ꯂꯩ ꯍꯥꯏꯕ ꯁꯦꯟꯇꯔꯗ ꯁ꯭ꯇꯦꯠꯇ ꯀꯟꯀꯔꯦꯟ ꯂꯤꯁꯇ ꯌꯥꯎꯕꯈꯩꯗꯤ ꯇꯦꯛꯁꯤꯡ ꯄꯋꯥꯔꯁꯤ ꯑꯝꯇ ꯂꯩꯇꯦ ꯁꯦꯟꯇꯔꯒꯤ 19 ꯂꯩ ꯁ꯭ꯇꯦꯠ ꯂꯤꯁꯇꯒꯤ 18 ꯂꯩ ꯖꯤ ꯍꯧꯖꯤꯛꯄꯨꯗꯤ ꯖꯤ ꯑꯦꯁ ꯇꯤꯗ ꯈꯔ ꯑꯃꯨꯛ ꯑꯦꯛꯁꯦꯞꯁꯟ ꯂꯩꯈ꯭ꯔꯦ ꯖꯤ ꯑꯦꯁ ꯇꯤꯒꯤ ꯄꯣꯠ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯔꯤꯁꯤꯗꯔꯤ ꯄꯋꯥꯔꯗ ꯔꯤꯁꯤꯗꯔꯤ ꯄꯋꯥꯔꯗꯗꯤ ꯄꯥꯔꯂꯃꯦꯟꯠꯅ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯃꯣꯏꯗꯒꯤ ꯌꯥꯎꯔꯤꯕ ꯇꯦꯛꯁꯁꯦ ꯒꯤꯐꯠ ꯇꯦꯛꯁꯀꯨꯝꯕ ꯋꯦꯜ ꯇꯦꯛꯁꯀꯨꯝꯕ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯇꯦꯛꯁꯀꯨꯝꯕ ꯑꯗꯨꯒꯨꯝꯕ ꯌꯥꯎꯏ ꯀꯣ ꯑꯗꯨꯅꯤ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯌꯦꯡꯁꯤꯀꯣ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯣ ꯇꯦꯛꯁꯁꯦ ꯀꯅꯥꯗ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯂꯧꯕꯅ ꯀꯅꯥꯅ ꯂꯧꯕ ꯀꯣ ꯑꯗꯒꯤ ꯄꯤꯕꯅ ꯀꯅꯥꯅ ꯄꯤꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯂꯧꯅꯕ ꯍꯥꯏꯕꯅ ꯀꯅꯥꯅ ꯍꯥꯏꯕ
lꯧba direct lꯧriba mina kanana lauba aduga yenthokpana kana kanada haidi paisado phangakandana kana kanada piba ko adudui matangdani ko ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯈꯔ ꯑꯗꯨꯝ ꯃꯥꯏ ꯁꯤꯗꯩꯗ ꯑꯦꯛꯖꯥꯝꯄꯜ ꯈꯔꯗ ꯄꯤꯕꯅꯤ ꯁꯦꯟꯇꯔꯅ ꯀꯩꯗꯧꯕ ꯂꯤꯚꯤꯠ ꯇꯧꯕ ꯁꯦꯟꯇꯔꯅ ꯂꯧ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯁꯦꯟꯇꯔꯅ ꯂꯤꯚꯤꯠ ꯇꯧꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯅ ꯄꯨꯔꯥ ꯃꯤ ꯄꯔꯁꯟꯗꯒꯤ ꯂꯧꯈꯠꯄꯅ ꯁ꯭ꯇꯦꯠꯅ ꯂꯧꯈꯠꯄ ꯇꯦꯛꯁꯁꯦꯀꯣ ꯂꯧꯈꯠꯇꯣꯏꯕ ꯑꯗꯨꯗꯨꯒ ꯀꯂꯦꯛ ꯇꯧꯕ ꯀꯂꯦꯛ ꯀꯣ ꯁ꯭ꯇꯦꯠꯅ ꯂꯧꯈꯠꯄ ꯁꯦꯟꯇꯔꯅꯗꯤ ꯂꯧ ꯍꯥꯏꯅ ꯁꯤꯒꯤꯗꯒꯤ ꯍꯥꯏꯕꯀꯣ ꯁ꯭ꯇꯦꯠꯅ ꯂꯧꯈꯠꯄ ꯇꯦꯛꯁ ꯑꯃꯈꯛꯇꯪ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯁ꯭ꯇꯥꯝ ꯇꯦꯛꯁ ꯁ꯭ꯇꯥꯝ ꯗ꯭ꯌꯨꯇꯤꯁ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯁꯦꯟꯇꯔꯅ ꯂꯧꯈꯠꯂꯨ ꯍꯥꯏꯕꯀꯣ ꯂꯦꯚꯤꯠ ꯀꯣ ꯁꯦꯟꯇꯔꯅ ꯂꯦꯚꯤꯠ ꯇꯧꯕ ꯑꯗꯨꯒ ꯀꯂꯦꯛꯁꯨ ꯃꯥꯅ ꯇꯧꯖꯕ ꯍꯥꯏꯗꯤ ꯂꯧꯈꯠꯄꯁꯨ ꯃꯥꯅ ꯂꯧꯈꯠꯆꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯇ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯇꯦꯠꯇ ꯄꯤꯕ ꯁ꯭ꯇꯦꯠ ꯑꯦꯛꯁꯟ ꯍꯥꯏꯕ ꯑꯗꯨꯒ ꯇꯦꯛꯁꯇ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅ ꯁ꯭ꯇꯦꯠꯇ ꯄꯤꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠꯁꯤꯅ ꯀꯔꯥꯏꯋꯥꯏꯗꯅꯣ ꯍꯥꯏꯔ ꯀꯔꯤꯗꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯟꯇꯔꯁ꯭ꯇꯦꯠꯀꯤ ꯑꯌꯥꯝꯕ ꯑꯣꯏꯔꯅꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯦꯗ ꯀꯣ ꯑꯗꯒꯤ ꯒꯨꯗꯁ ꯑꯇꯣꯞ ꯑꯇꯣꯞꯄ ꯒꯨꯗꯁ ꯇ꯭ꯔꯦꯗ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯇ꯭ꯔꯦꯗꯇ ꯂꯩꯔꯤꯕ ꯒꯨꯗꯁꯤꯡꯁꯦ ꯒꯨꯗꯁ ꯅ꯭ꯌꯨꯁꯄꯦꯄꯔ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄꯁꯤꯡꯗꯤ ꯂꯣꯏꯅꯃꯛꯀꯤ ꯃꯥꯒꯤ ꯇꯦꯛꯁꯁꯦ ꯀꯣ ꯂꯣꯏꯅꯃꯛꯀꯤ ꯃꯥꯒꯤ ꯇꯦꯛꯁꯁꯦ ꯏꯟꯇꯔꯁ꯭ꯇꯦꯠꯀꯤ ꯃꯔꯛꯇꯅꯤꯀꯣ ꯏꯟꯇꯔꯁ꯭ꯇꯦꯠꯀꯤ ꯃꯔꯛꯇ ꯂꯩꯕ ꯇ꯭ꯔꯦꯗ ꯇꯧꯅꯕꯗ ꯄꯣꯠꯊꯣꯛ ꯈꯨꯗꯤꯡꯃꯛꯀꯤ ꯃꯥꯒꯤ ꯇꯦꯛꯁꯁꯦ ꯁꯦꯟꯇꯔꯅ ꯂꯧꯑꯣꯅ ꯍꯥꯏꯒꯅꯤ ꯁꯦꯟꯇꯔꯅ ꯀꯂꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯁ꯭ꯇꯦꯠꯇ ꯄꯩꯁꯥꯗ ꯄꯤꯒꯅꯤꯕꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯑꯗꯨ ꯁꯤꯁꯦ ꯍꯧꯖꯤꯛꯇꯤ ꯀꯔꯥꯏꯋꯥꯏꯗ ꯍꯥꯞꯈ꯭ꯔꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯖꯤ ꯑꯦꯁ ꯇꯤꯗ ꯍꯥꯞꯈ꯭ꯔꯦꯀꯣ ꯖꯤ ꯑꯦꯁ ꯁꯤꯒꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯄ꯭ꯔꯣꯚꯤꯖꯟꯗ ꯍꯥꯞꯈ꯭ꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯁꯦꯟꯇꯔꯅꯁꯨ ꯍꯥꯏꯕ ꯂꯦꯚꯤꯠ ꯇꯧ ꯍꯥꯏꯗꯤ ꯁꯦꯟꯇꯔꯅ ꯂꯧꯑꯣꯅ ꯍꯥꯏꯕꯀꯣ ꯀꯂꯦꯛꯁꯨ ꯇꯧꯕ ꯃꯣꯏꯅ ꯀꯣ ꯁꯦꯟꯇꯔꯅ ꯀꯂꯦꯛꯁꯨ ꯇꯧꯕ ꯑꯗꯨꯒ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯑꯅꯤꯃꯛꯇ ꯍꯥꯏꯗꯤ ꯁꯤꯗꯅ ꯁ꯭ꯇꯦꯠꯅ ꯈꯛꯇꯅ ꯂꯧꯋꯤꯗꯅꯀꯣ ꯁꯦꯟꯇꯔ ꯁ꯭ꯇꯦꯠꯅ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯕꯤꯇ꯭ꯋꯤꯟ ꯁꯦꯟꯇꯔ ꯑꯦꯟ ꯗ ꯁ꯭ꯇꯦꯠ distribute between center and state ꯑꯃꯁꯨꯡ center ꯑꯅꯤꯒꯤ ꯃꯔꯛꯇ distribute ꯇꯧꯕ ꯃꯥꯒꯤ ꯇꯦꯛꯁ ꯈꯔꯁꯨ ꯂꯩ ꯑꯗꯨꯒꯤ ꯇꯦꯛꯁꯁꯤꯡꯗꯨꯅ ꯀꯔꯤꯒꯤꯗꯅꯣ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯨꯅꯤꯌꯟ ꯂꯤꯁ ꯀꯣ ꯌꯨꯅꯤꯌꯟ ꯂꯤꯁꯇ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯁ ꯀꯣ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯍꯥꯏꯕ ꯄꯣꯠ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯁꯤꯒꯨꯝꯕꯁꯤꯅꯤꯀꯣ ꯑꯗꯨꯒ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗ ꯑꯃꯁꯨ ꯂꯩꯔꯤꯀꯣ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯗ ꯀꯔꯤ ꯂꯩꯔꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯔꯆꯥꯔꯖꯦꯁ ꯇꯦꯛꯁ ꯍꯥꯏꯇꯥꯔꯦꯀꯣ ꯁꯔꯆꯥꯔꯖꯦꯁ ꯇꯦꯛꯁꯁꯤꯗꯤ ꯀꯅꯥꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯦꯟꯇꯔꯅ ꯂꯣꯏ ꯇꯧꯔꯅꯤ ꯁꯦꯟꯇꯔꯅ ꯂꯦꯚꯤꯠꯁꯨ ꯇꯧꯔꯅꯤ ꯑꯗꯒꯤ ꯄ꯭ꯔꯣꯁꯤꯠꯁꯨ ꯃꯥꯅ ꯇꯧꯔꯅꯤ ꯍꯥꯏꯕꯗꯤ ꯂꯧꯈꯠꯄ ꯈꯣꯠꯀꯠꯄ ꯃꯥꯅ ꯇꯧꯔꯅꯤ ꯃꯥꯅ ꯑꯗꯨꯝ ꯂꯣꯏ ꯄꯥꯏꯈ꯭ꯔꯅꯤꯀꯣ ꯑꯗꯣ ꯁꯔꯆꯥꯔꯖꯦꯁꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯤ ꯑꯦꯁ ꯇꯤꯒꯤꯗꯤ ꯌꯥꯎꯗꯦꯕ ꯖꯤ ꯑꯦꯁ ꯇꯤꯒꯤ ꯄꯣꯠꯇꯤ ꯑꯝꯇ ꯌꯥꯎꯗꯦꯕ ꯁꯤꯗꯩꯁꯤꯗ ꯑꯇꯩꯗꯗꯤ ꯂꯣꯏ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯤꯗꯁꯨ ꯁ꯭ꯇꯥꯝ ꯗ꯭ꯌꯨꯇꯤꯁ ꯑꯗꯒꯤ ꯖꯤ ꯑꯦꯁ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯀꯂꯦꯛ ꯇꯧꯕ ꯑꯗꯨꯒ ꯁ꯭ꯇꯦꯠꯅ ꯂꯧꯕ ꯀꯩꯅꯣꯁꯤꯗꯁꯨ ꯖꯤ ꯑꯦꯁ ꯇꯤ ꯌꯥꯎꯏꯀꯣ ꯑꯗꯨꯒ ꯑꯇꯩ ꯑꯇꯣꯞꯄꯗꯁꯨ ꯌꯥꯎꯏ ꯕꯠ ꯁꯔꯆꯥꯔꯖꯦꯁꯇꯗꯤ ꯖꯤ ꯑꯦꯁ ꯇꯤ ꯌꯥꯎꯗꯦꯀꯣ ꯑꯗꯨꯒ ꯑꯃ ꯁꯤꯗꯩꯁꯤꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯁ꯭ꯇꯦꯠꯅ ꯂꯣꯏꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯁꯦꯟꯇꯔꯅ ꯂꯣꯏ ꯇꯧꯕꯅꯤ ꯁꯔꯆꯥꯔꯖꯦꯁ ꯁ꯭ꯇꯦꯠꯅ ꯂꯣꯏ ꯇꯧꯕ ꯁ꯭ꯇꯦꯠꯅ ꯂꯦꯚꯤꯠꯁꯨ ꯇꯧꯕ ꯑꯗꯒꯤ ꯀꯂꯦꯛꯁꯨ ꯇꯧꯕ ꯀꯣ ꯑꯗꯒꯤ ꯔꯤꯇꯦꯟꯁꯨ ꯇꯧꯕ ꯁꯤꯁꯦ ꯃꯣꯏ ꯉꯁꯥꯏꯒꯤ 19ꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕ ꯁꯤꯒꯤ 15ꯁꯦ ꯃꯣꯏ 15ꯗ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯣꯏ 15ꯗꯨꯒꯤ ꯃꯅꯨꯡꯁꯤꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯏꯟꯀꯝ ꯀꯣ ꯁꯤꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯦꯜ ꯏꯟꯀꯝ ꯌꯥꯎꯏ ꯈꯔ ꯈꯛꯇꯪ ꯍꯥꯏꯔꯒꯦꯀꯣ ꯃꯣꯏꯒꯤ 15ꯗꯨꯗꯤ ꯄꯨꯂꯞ ꯏꯔꯒꯨꯝꯒꯦ ꯂꯤꯀ꯭ꯋꯔꯒꯤ ꯌꯥꯎꯏ ꯃꯤꯅꯔꯦꯜꯁꯀꯤ ꯌꯥꯎꯏ ꯃꯤꯅꯔꯦꯜ ꯔꯥꯏꯠꯁꯤꯁꯨ ꯀꯣ ꯁꯤꯅ ꯃꯤꯅꯔꯦꯜ ꯔꯥꯏꯠꯁꯦ ꯑꯣꯏꯕꯒꯤꯅꯦ ꯃꯥꯏꯅꯤꯡ ꯀꯩꯀꯥꯁꯦ ꯃꯣꯏꯗ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯒꯤ ꯚꯦꯍꯤꯀꯜꯒꯤ ꯑꯦꯅꯤꯃꯦꯜ ꯑꯦꯟ ꯕꯣꯠꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯕꯠ ꯁ꯭ꯇꯦꯠ ꯃꯣꯏ 15ꯗꯣ ꯁꯤꯗꯩꯗ ꯂꯩ ꯌꯥꯎꯗꯣꯏꯅꯤꯀꯣ ꯃꯣꯏ 15 ꯁꯤꯒꯤ ꯁꯔꯆꯥꯔꯖꯦꯁꯀꯔꯥꯗꯨꯅ ꯃꯣꯏ 16ꯗꯣ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏ 16 ꯍꯥꯏꯕꯗꯤ ꯑꯗꯒꯤ ꯁꯦꯟꯇꯔꯒꯤ ꯃꯣꯏ 16ꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅꯤꯀꯣ ꯇꯦꯛꯁ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟꯁꯤꯗ ꯂꯩꯔꯤꯁꯦ
and ꯑꯩꯈꯣꯏꯒꯤ GST ꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯝꯒꯦ GST ꯁꯦ ꯀꯩꯅꯣ ꯁꯤꯀꯣ GST 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 ꯁꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ इनौ नौना अखोगी कनोदा हौदोकिबा अखोगी कनो अमखकनी हदि टैक्सेशन अमखकनी सिदैदा मागी फीचर सेदा तौदिस हाइदि मागी फीचर सेदा लेरिसे काइना कंदा अखोगी कैस्केडिंग इफेक्ट अना अमा लेइ को कैस्केडिंग इफेक्ट रिमूव कैस्केडिंग इफेक्ट सिना हाइनिंग से कइनो कैस्केडिंग इफेक्ट से GST na remove tawai kamaina haraga aina pot ama sare pot se series da akogi lung se sabagi akogi tax ama sida tax ama kar lung ni ko seasonal lung ko akogi kaya haini fiber hai ko ade fiber sing se akogi cloth sarakpa matamda cloth ni ko sina cloth sarakpa matamda tax ama mu kar ko adagi mu akogi sigi close se mu akogi kai kana pack kari ka to no packing gi tax ama mu kar ko tax kya kya tax maya am ka da se GST lakudadi kamai to gana kana sigi tax se sigi haiba cotton sida lai se cotton agricultural field dagi lai se tax matang matang si mana ka se GST dadi akogi kaning ka sino GST dadi only one single tax haitare one single tax solution ni doine haidi mayam ama hobde cotton dagi horaga packing loiba phawse one single tax amada ohenbane adu tani cascading habidi sim mayam matang 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 tax mayam ama ka gibse matang matang maro chala GST na lokthokre ko sigi cascading effects se GST na lokthokre adudani ko GST gi mana adi one of the main kano GST tholokpagi important oiba pot se haitare ko aduga mana combine tawebo combined central tax mayam ama combine tawi central taxes and state taxes mayam am lei ko central taxes ta kogi central excise duties ko excise duties service tax ko custom duties surcharges cess mayam sing do loinamak to moi traum doi mak haitare ko loinamak moi traum doi loinamak ti or but GST da yawa khara haitare ko moi list le hapsen ba lokthokpadi adum tawi ko jusike ado mayam sing combine tawni man tawise mai function mayam am lei ko function mayam am lei function sing se yeng se ko adi mana tawa function se ahamda tax recommend tawse man tawi recommending tax ko adagi GST da yawagadaba subject se subject natabra haibse mana lepi ko deciding GST subject or subjects or exemption haitare ko adagi kaina harakanda GST gi laws ko and privilege mayam sing mana principle mayam sing mana semani ko tan threshold turnover habdi tax kayam karakadobino kwai pikna karakadobse sibokni haibado threshold turnover to sisu ko adagi GST gi rate ko GST gi rate ko asisu mana lepi ko aduna natural calamities lakpa matamdasu even during natural calamities kari kara and disaster thokpa matamdasu tax se mana leptoini ko hadi disaster thok taragadi tax se khara handanba kolba kain government policy level adumana ko adu tax ki revenue distribution haitare ko tax ki revenue distribution tax tagi karakpa revenue singse kamaina kari karamba law gi matungina distribution tawgeba law se lei ani lei hadi ahamada akhoi hana sigi ITIT amendment gi matungina 1996 ta ko 10th finance commission gi matungina akhoi rule amkhak smaina haidi tax distribution se smaina leigadabani haina rule amkhak salairami kari rule harakanda alternate scheme of devolution hai ko state ka center gi marakta paisa yenambe matangni ko tax se karakpa paisa
29%ꯗꯤ ꯁ꯭ꯇꯦꯠꯇ ꯄꯤꯒꯗꯕꯅꯤ ꯁꯤꯅꯤꯀꯣ ꯁ꯭ꯇꯦꯠꯇ 29% ꯑꯃꯗꯤ ꯁ꯭ꯇꯦꯠꯇ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯩ ꯁꯤꯗꯩꯗ ꯌꯥꯎꯗꯣꯏꯁꯦ ꯏꯟꯀꯝ ꯇꯦꯛꯁꯁꯨ ꯌꯥꯎꯔꯅꯤ ꯂꯣꯏꯅꯃꯛ ꯌꯥꯎꯔꯅꯤꯀꯣ ꯁꯤ GST ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯒꯤꯅꯤꯀꯣ ꯀꯣꯔꯄꯣꯔꯦꯠ ꯇꯦꯛꯁꯁꯨ ꯌꯥꯎꯔꯅꯤ ꯀꯣꯔꯄꯣꯔꯦꯁꯟ ꯇꯦꯛꯁ ꯀꯣ ꯑꯗꯒꯤ ꯀꯁꯇꯝ ꯇꯦꯛꯁꯁꯨ ꯌꯥꯎꯔꯅꯤ ꯀꯣ ꯀꯁꯇꯝ ꯇꯦꯛꯁꯁꯨ ꯌꯥꯎꯔꯅꯤ ꯀꯁꯇꯝ ꯇꯦꯛꯁ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ GSTꯅ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦꯀꯣ GST 101st amendment ꯀꯣ amendmentꯗ GST ꯂꯥꯛꯈ꯭ꯔꯦ GSTꯅ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯍꯥꯏꯗꯤ ꯂꯧꯕꯁꯨ ꯃꯣꯏꯅ ꯂꯧꯃꯤꯟꯅꯔꯦ ꯑꯗꯨꯒ ꯇꯦꯛꯁꯁꯦ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯗꯁꯨ ꯀꯅꯥ ꯇꯧꯔꯦ ꯀꯟꯀꯔꯦꯟ ꯇꯦꯛꯁꯤꯡ ꯄꯋꯥꯔ ꯇꯨ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯏꯗꯤ GSTꯗ ꯂꯣꯏ ꯄꯤꯈ꯭ꯔꯦꯕꯀꯣ ꯀꯟꯀꯔꯦꯟ taxing power to parliament and state ꯒ꯭ꯌꯥꯟ ꯇꯥꯔꯅꯤꯀꯣ GST ꯂꯥꯛꯄꯗꯒꯤꯗꯤ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯁꯦꯟꯇꯔ ꯑꯅꯤꯃꯛꯇ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕꯅꯤ ꯈꯪꯗꯦ ꯂꯧꯕꯅꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯄꯤꯈ꯭ꯔꯦꯕ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯇꯦꯛꯁꯇꯒꯤ ꯂꯥꯛꯄ ꯅꯠꯇꯕ ꯀꯣ ꯇꯦꯛꯁꯇꯒꯤ ꯂꯥꯛꯄ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯅꯟ ꯇꯦꯛꯁ ꯔꯤꯚꯤꯅ꯭ꯌꯨ ꯂꯩꯀꯣ ꯅꯟ ꯇꯦꯛꯁ ꯔꯤꯚꯤꯅ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯅꯟ ꯇꯦꯛꯁꯇꯒꯤ ꯂꯥꯛꯄ ꯔꯤꯚꯤꯅ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯁꯦ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯕꯗ ꯔꯤꯚꯤꯅ꯭ꯌꯨ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯒꯤ ꯃꯔꯛꯁꯤꯗꯁꯨ ꯔꯤꯚꯤꯅ꯭ꯌꯨ ꯈꯔ ꯂꯥꯛꯑꯦꯕ ꯁꯦꯟꯇꯔꯒ ꯁ꯭ꯇꯦꯠꯀꯤ ꯃꯔꯛꯇꯁꯨ ꯔꯤꯚꯤꯅ꯭ꯌꯨ ꯈꯔ ꯂꯥꯛꯑꯦ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯇꯦꯛꯁꯇꯒꯤ ꯅꯠꯇꯕ ꯍꯥꯏꯗꯤ ꯇꯦꯛꯁꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯤꯕꯅꯤ ꯑꯗꯨꯒꯤ ꯇꯦꯛꯁꯇꯨꯗꯒꯤ ꯅꯠꯇꯕ ꯁꯦꯟꯇꯔ ꯅꯠꯇ꯭ꯔꯒ ꯁ꯭ꯇꯦꯠꯀꯤꯁꯨ ꯅꯟ ꯇꯦꯛꯁ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦꯕ ꯁꯦꯟꯇꯔ ꯀꯣ ꯁ꯭ꯇꯦꯠꯁꯦ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩ ꯑꯗꯨꯝ ꯆꯤꯟꯅ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯒꯦ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯃꯁꯨꯡ ꯇꯦꯂꯤꯒ꯭ꯔꯥꯐꯀꯨꯝꯕꯒꯤ ꯇꯦꯛꯁꯁꯦ ꯁꯦꯟꯇꯔꯗ ꯂꯣꯏ ꯆꯟꯗꯣꯏꯅꯤꯀꯣ ꯑꯗꯒꯤ ꯔꯦꯜꯋꯦ ꯆꯜꯂꯅꯤ ꯀꯣ ꯑꯗꯒꯤ ꯕꯦꯡꯀꯤꯡꯁ ꯀꯣ ꯕꯦꯡꯀꯤꯡꯗꯒꯤ ꯂꯥꯛꯄ ꯃꯥꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯔꯦꯗꯤꯑꯣ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡ ꯀꯣ ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯗꯒꯤ ꯂꯥꯛꯄ ꯑꯗꯒꯤ ꯀꯣꯏꯅꯦꯁ ꯀꯣ ꯍꯥꯏꯗꯤ ꯀꯣꯏꯟ ꯁꯥꯕ ꯈꯣꯠꯄ ꯀꯣ ꯀꯣꯏꯅꯦꯁ ꯀꯔꯦꯟꯁꯤ ꯁꯥꯕꯗꯒꯤ ꯄꯩꯁꯥ ꯂꯥꯛꯄ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯅꯤꯀꯣ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯄꯥꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯁꯤꯗꯒꯤ ꯂꯥꯛꯄꯀꯣ ꯑꯗꯒꯤ ꯏꯆꯦꯠꯁ ꯑꯦꯟ ꯂꯥꯞꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯁ꯭ꯇꯦꯠꯀꯤꯗꯁꯨ ꯁ꯭ꯇꯦꯠꯀꯤ ꯈꯔ ꯄꯜꯂꯕꯗ ꯏꯔꯤꯒꯦꯁꯟ ꯀꯣ ꯏꯔꯤꯒꯦꯁꯟ ꯐꯣꯔꯦꯁꯁꯤꯁꯨ ꯁ꯭ꯇꯦꯠꯀꯤ ꯃꯈꯥ ꯂꯩꯗꯣꯏꯅꯤꯀꯣ ꯐꯣꯔꯦꯁ ꯀꯣ ꯑꯗꯒꯤ ꯐꯤꯁꯔꯤꯁ ꯀꯣ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯀꯣ ꯑꯗꯒꯤ ꯏꯆꯦꯠꯁ ꯑꯦꯟ ꯂꯥꯞꯁ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯔꯤꯚꯤꯅ꯭ꯌꯨꯁꯦ ꯀꯥꯔꯛꯑꯅꯤꯕ ꯀꯥꯔꯛꯄ ꯍꯥꯏꯗꯤ ꯇꯦꯛꯁꯇꯒꯤ ꯀꯥꯔꯛꯄ ꯅꯠꯇꯦꯀꯣ ꯁꯤꯗꯤꯀꯣ ꯀꯩꯅꯣꯗꯒꯤ ꯍꯥꯏꯗꯤ ꯅꯟ ꯇꯦꯛꯁ ꯔꯤꯚꯤꯅ꯭ꯌꯨ ꯑꯣꯏꯗꯣꯏꯅꯤ ꯁꯤꯗꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯋꯥꯔꯛꯑꯕ ꯃꯇꯝꯗꯀꯣ ꯁ꯭ꯇꯦꯠꯁꯤꯡꯁꯤ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯅꯁꯨ ꯄꯩꯁా ꯄꯤꯕ ꯂꯩꯌꯦꯕꯀꯣ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯔꯤꯚꯤꯅ꯭ꯌꯨ ꯀꯥꯔꯛꯄ ꯍꯥꯏꯗꯤ ꯇꯦꯛꯁꯇꯒꯤ ꯃꯣꯏ ꯌꯦꯟꯅꯕꯗꯣ ꯅꯠꯇꯕꯤꯗ ꯑꯇꯣꯞꯄ ꯒ꯭ꯔꯥꯟ ꯄꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯩꯁꯥ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯥꯟ ꯏꯟ ꯑꯦꯗ ꯄꯤꯕꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯒ꯭ꯔꯥꯟ ꯏꯟ ꯑꯦꯗ ꯇꯨ ꯗ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦ ꯀꯔꯝ ꯀꯥꯟꯗ ꯄꯤꯒꯦ ꯍꯥꯏꯔꯀꯥꯟꯗ ꯁ꯭ꯇꯦꯇꯨꯇꯔꯤ ꯒ꯭ꯔꯥꯟ ꯍꯥꯏꯇꯥꯔꯦ ꯁ꯭ꯇꯦꯇꯨꯇꯔꯤ ꯒ꯭ꯔꯥꯟ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯅꯝꯕꯔ 275ꯒꯤ ꯃꯇꯨꯡ ꯏꯟꯅ ꯁ꯭ꯇꯦꯇꯨꯇꯔꯤ ꯒ꯭ꯔꯥꯟꯠ ꯄꯤꯒꯗꯣꯏꯅꯦꯕꯀꯣ ꯀꯗꯥꯏꯗꯒꯤ ꯄꯤꯔꯛꯇꯣꯏꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ CFI ꯁꯤ ꯀꯟꯁꯣꯂꯤꯗꯦꯇꯦꯗ ꯐꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗꯣ ꯑꯗꯨꯗꯩ ꯄꯤꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯍꯥꯏꯗꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯒ꯭ꯔꯥꯟꯁꯦ ꯁ꯭ꯇꯦꯇꯨꯇꯔꯤ ꯑꯣꯏꯅ ꯄꯤꯕ ꯒ꯭ꯔꯥꯟ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ST ꯑꯃꯁꯨꯡ ST ꯑꯣꯔ ꯁꯦꯗꯨꯜ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯤꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦ ꯍꯥꯏꯔꯀꯥꯟꯗ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯄꯤꯀꯣ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯁꯤꯒꯤ ꯄꯣꯠꯁꯦ ST ꯑꯃꯁꯨꯡ ADꯒꯤꯗꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯅ ꯄꯤꯈ꯭ꯔꯅꯤ ꯃꯣꯏꯒꯤ ꯑꯣꯏꯅꯗꯤ ꯇꯣꯉꯥꯟꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯀꯤ ꯄꯤꯕꯗꯒꯤ ꯇꯣꯉꯥꯟꯅ ꯍꯦꯟꯅ ꯁꯨꯝ ꯄꯤꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟꯅ ꯁꯤꯒꯤ ꯁ꯭ꯇꯦꯇꯨꯇꯔꯤ ꯒ꯭ꯔꯥꯟꯠꯁꯦ ꯄꯤꯗꯣꯏꯅꯤꯀꯣ
ꯑꯗꯨꯒ discretionary grants ꯂꯩ ꯀꯣ discretionary grants ꯁꯤꯅ ꯑꯩꯈꯣꯏꯒꯤ public purpose ꯀꯤ ꯑꯣꯏꯅ ꯄꯤꯕꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯂꯩꯕꯥꯛ ꯃꯌꯥꯝꯒꯤ ꯀꯥꯟꯅꯅꯕꯒꯤ ꯑꯣꯏꯅꯃꯛꯇ ꯄꯤꯕꯗꯨꯅꯤ discretionary grants ꯁꯤꯅ public purpose ꯀꯤ ꯑꯣꯏꯅ ꯄꯤꯕꯗꯨꯅꯤ ꯀꯣ ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ state government ꯀꯩꯒꯨꯝꯕ central government ꯒꯤ plan ꯑꯃꯁꯦ ꯊꯕꯛꯁꯦ ꯐꯖꯅ ꯇꯞꯄꯦꯅ ꯈꯜꯂꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯁꯤꯅ ꯃꯤꯇꯤꯡ ꯍꯥꯏꯗꯤ for meeting ꯀꯣ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯣ ꯐꯖꯅ ꯍꯥꯏꯗꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯤꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ national planningꯒꯨꯝꯕꯒꯤꯀꯣ national planningꯒꯨꯝꯕꯒꯤ ꯊꯕꯛ ꯐꯖꯅ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯄꯩꯁꯥꯁꯦ ꯄꯤꯕ ꯍꯦꯟꯅ ꯄꯤꯕ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯒꯤ discretionary grant ꯍꯥꯏꯁꯤꯅ temporary grant ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯩꯈꯤꯗ꯭ꯔꯦꯀꯣ temporary grant ꯁꯤꯗꯤ jute industry ꯗ ꯄꯤꯕꯅꯤꯀꯣ jute export import ꯇꯧꯕꯗꯣ ꯄꯤꯕꯅꯤ jute export ꯀꯣ duties ꯅꯤꯀꯣ ꯑꯁꯥꯝ ꯕꯤꯍꯥꯔ ꯑꯣꯔꯤꯁꯥ ꯋꯦꯁ ꯕꯦꯡꯒꯜ ꯑꯗꯨꯗ ꯄꯤꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯃꯥꯡ independence ꯐꯪꯉ ꯃꯇꯨꯡ 10 years ꯃꯃꯥꯡꯗ ꯄꯤꯕꯅꯤ ꯂꯥꯁ ꯇꯣꯄꯤꯛ ꯑꯣꯏꯅ ꯁꯤꯒꯤ ꯀꯩꯅꯣꯁꯤꯗ ꯍꯥꯏꯗꯤ state ꯍꯥꯏꯗꯤ ꯀꯩꯅꯣ financial ꯍꯥꯏꯗꯤ financial relationshipꯁꯤꯗ last topic ꯑꯣꯏꯅ ꯑꯩꯈꯣꯏ finance commissionꯒꯤ ꯃꯊꯧꯁꯦ ꯀꯩꯅꯣ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯨꯁꯤꯀꯣ finance commission मासे तसेंबगिदि क्वासी जुडिशियल बॉडी होइदोनिको हाबेदि जुडिशियल डायरेक्टली नतबिदा जुडिशियल फंक्शन तौरगा लेबा बॉडी होइदोनि अदुगा प्रेसिडेंट ना मासे सही मंगा खुदिंगी सेम दोइनि प्रेसिडेंट को प्रेसिडेंट एवरी 50 year खुदिंगी मासे फाइनेंस कमीशन से सेम दोइनि को प्रेसिडेंट ना रिकमेंडेशन सु तौदोइनि को ꯑꯗꯨꯗꯨꯒ ꯄ꯭ꯔꯁꯤꯗꯦꯟꯗ ꯍꯥꯏꯔꯛꯇꯣꯏꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯔꯀꯥꯟꯗ ꯁꯤꯁꯤ ꯇꯧ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ distribution of net proceeds ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯇꯦꯛꯁꯇꯣ distribution ꯇꯧꯕꯩꯁꯦ finance commissionꯅ ꯂꯣꯏꯅ ꯍꯥꯏꯗꯣꯏꯅꯦꯕ distribution of net proceed of tax ꯍꯥꯏꯗꯅ or tax ꯈꯛꯇꯪ ꯍꯥꯏꯔꯁꯨ ꯌꯥꯔꯦꯗꯀꯣ tax distribution ꯇꯧꯕꯁꯦ ꯃꯥꯅ ꯇꯧꯗꯣꯏꯅꯤ grant aid ꯄꯤꯕꯁꯨ ꯀꯣ grant aid ꯀꯤꯁꯨ ꯃꯥꯅ ꯇꯧꯗꯣꯏꯅꯤ ꯀꯣ ꯑꯗꯒꯤ local bodies की resource पीबदसु को resource augmentation को हाइबदि local bodies मैम जिंगी मागी resource पीब for local bodies पंचायत करिका लेरीदना अदुगी मतंग अदुगिदा पैसा नुसा पीबदसु माना तौदोइनि अदगा president refer तौरपा other meta हाइदको president को referred matters को सी मैम सिसु माना तौदोइनि अदुगा मागी अतोपा फंक्शन हाइतारेको हाइदि स्टेट की इंटरेस्ट है माना प्रोटेक्ट तौदोइनि प्रोटेक्ट स्टेट इंटरेस्ट मागी अतोपा फंक्शन हाइतारेको हाइदि अखोइगी टेक्स कुंबा हाइदि लॉ हाइतारेको हाइदि बिल गुंबा सेम एनी बिल को related to अखोइगी स्टेट की दा टैक्स तौनबा इनकम टैक्स स्टेट दगी खोमनबा को एग्रीकल्चर इनकम यदगी सरचार्जेस खोमनबगिदमक्ता पब्लिक हाइदि स्टेट तुदा लेरबा मीसिंदगी टैक्स खोमनबगी एग्रीकल्चर इनकम खोमनबगी सरचार्जेस खोमनबगी स्टेट तुदै तौरकपा मतमदा अखोइगी प्रेसिडेंट की सोइजे याव हाइदि प्रेसिडेंट ना अयाबा यावद्रदि यादेबको हेक्टर फाइनेंस कमीशन ना हेक्टर पंगदा तौबसु यादेबको अदुना need kari president's recommendation president recommendation for state related tax की state related tax की दी finance commission ना पाएगे हायरगदी कोई president के
ꯌꯥꯎꯗꯕꯗꯤ ꯌꯥꯗꯦꯕꯀꯣ ꯍꯦꯛꯇ ꯃꯥꯅ ꯇꯧꯕ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅꯤꯀꯣ ꯃꯥ ꯍꯥꯏꯁꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯐꯥꯏꯅꯥꯟꯁ ꯀꯃꯤꯁꯟ ꯑꯗꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯁ꯭ꯇꯦꯠ ꯁꯦꯟꯇꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯁꯤꯗꯩꯗ ꯂꯣꯏꯔꯦ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯀꯩꯅꯣ ꯈꯔꯕꯨꯗꯤ ꯂꯩꯔꯤ ꯍꯥꯏꯕꯗꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯕꯨꯗꯤ ꯂꯩꯔꯤ ꯏꯟꯇꯔꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯁꯦ ꯅꯣꯡꯃ ꯇꯧꯔꯒꯦ ꯉꯁꯤꯒꯤꯗꯤ ꯃꯊꯪꯗ ꯏꯟꯇꯔꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯁꯤꯞꯇꯣ ꯇꯧꯔꯒꯦ ꯏꯟꯇꯔꯁ꯭ꯇꯦꯠ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯩꯅ ꯄꯥꯏꯗꯣꯏꯁꯦ interstate relationshipꯅꯦ ꯑꯗꯒꯤ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯇꯦꯟꯁꯟ ꯑꯦꯔꯤꯌꯥꯁ ꯈꯔꯁꯨ ꯂꯩꯍꯧꯔꯤꯀꯣ ꯁꯦꯟꯇꯔ ꯁ꯭ꯇꯦꯠ ꯇꯦꯟꯁꯟ ꯑꯦꯔꯤꯌꯥꯁ ꯑꯃꯁꯨꯡ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯁ needed for center state ꯑꯗꯨꯗꯣ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯇꯧꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯁꯤꯗꯩꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ